Dạ. Ăn rồi cái nè. Chưa rồi không cái gì mà không cái nè. Ni lagi. Suka mà thấy cái pada uy à. Hiện thảo đây là AC đâu đây. Cái nó phải đi. Nó đi cái gì nó. Lo thôi đó nè. Thao quả AC sao mà nó. Aina hale. Hi mayam. Kuiraba matungda ngasi LB laki ko. Nungninge masak khangum tawe kaisas. Chak sanarabo thebisana. Adagidi tasui pamai hi chak sarabo chese sare noidi sanarabo. Aduga kamai Roslina hello hi. Aise kuire ko LB laktaba kuire ko. Ngasi se khoi dana LB tawrasena tawraine ba. Ichen Kobraila pam hai mare ko aina ihan hale male chenu hai hoi mayamna aina LB thabada mayam smai rafi basi jam satina harawi aduga Rosni chenu na hi hello Rosni nungai ribo kamai tawrige mangal sulae che tamo hi hello Rosni hello mangal hobi da lay do udara. Keno ki mato. Belinda rata Rasmi ni madi Belinda na hi hello Laisam thoibi kai mathel honarage ngasi do kaina tawre tan noina chare ngasi yensang thongdre aduga thoibi na inama yellow ga tawi ko hai hoi ngasi se aina ne kuina LB laktabagi na ngasi se yellow se intharage intharakpane phajabra paksaro yenguna namada duga mangal na che udaba kuireda hai duni mangal aise kuine LB la udre ko aduga ngasi dine aina ne LB tause hana dana su tause hana ko aina su tawningba ngasi se kuire chinaw mayang ga bai sanadaba ko dudugi sananingba thobisna na chari na ma hai ijanna kai mathel charage ijan ngasi se tan noina tawre mangal na che kari mathel charage mangal tan noina chare mangali kari ensang charake kamai tawnarige hairo maya nungai ribra kamai tawrige Priyanka Singh hi saksarbo chare. Inama ga dabunga inama ga ibunga bu LB kamaina thage hai babu. Ningjangi bro. Nay do. Belinda na ke udaba kuire se dai oi koisi kuire Rosni na inama noi video yam nungaye loina su yeng jai anau mayam thagal o hoi thank you Rosni support the view ko hoji support the view sa maina now phabo the view ko tamo yam na nungsi thank you so much thank you mangal dai Pederson bro ai Manipur dagine bro igi channel se yamna nungaye mata gari mathang dadi maroin na kupi ga bori ga thongba mukbang do tobiro hoi okay torake magana se phajiye hai thank you Sanana phajiye na madabu pakchadaba leibro mau anobi ne malise hai nausana ke badabungi masam sangbadai naha othokre madi ngai ta rupang oi tawna dai la sum thoi bina ke ba dada lilo ai lo chure akhoi dagi yellow da ihan hanne gi ne mana ne
लफोइदो सुमाइना थांगलगा सोरीदो लफोइ सोरी सुमाइना थांगना पुबदने सिगा लोइना महीदो ताहल्लगा लोइ चुहनगरे Mangana ka ba सेट्रे se मानिद्रे nungaite se aidi hawai thongba oina sare kai nungairiye haiba ko चा cha cha tabi sanana dabung se video da di hal male lv da na oi kamai tawino hai दाबुंग नहा मोन थोखरे ngarangdagi Linda ni thousand se dada prank tawlo oi matang phangda toine dakse matang isa sanadri Lady Saikom kaiba Rupachandra Chandra Maitei na kaiba blur chatle hai okay net Blur se kar chale kan hara taw mase Rosan na kaiba dabung se ngarang uine hai kaida urino rosen adai tabi sana na kaiba sana bidi nama hai सनाबी केना तौखरे तुम्खरे थेबिसना sanu lai sanu segi ipam dikai da gino hai ऐसे चनु बोंत्रापुरदगिने dai Sufyan na kaiba nungsinana leibado yam kalagsaye hai थैंक यू थैंक यू sanna kaiba sega itai gasi yam nungsiye hai थैंक यू इचन mangal na hai machal hai rosni na kaiba se broga ironba agar se boraga ironba amaga amukta sabiro chicken angauba ama sabiro hai ओके ओके रश्मि सारके सारके Priyanka na si sakchar buchi hai चारे चारे प्रियंका नंगी Tabi चारबो sanana yadine ina maga dabunga aina नुसिबगी nungsibagi mayai se thawai nungaitana leiramba ai LB ki notification lakpada no ini kaino hai isan na kaiba mi ong kai em mawong ara mawong mandana bro se हागी hagi जाम yam तवे tawe hai तौबने खतौबने मासे Sanana hai da mangal na machal kari machal mathel sarage सारगे hai Rosie okram na kari mathel sarage che hai ngasiदी रोजी अखोइ तन ओइना चारे Tabi sanana da mangal pok chai lang numitani hai कैसु काइदेदा थवाइना पामना Daidi चाबदि amit कैसु lona काइदेको hai se and by lots of love from Maspara okay Maspara di koi gino ni ko थैंक यू नचेगे mangal एलबीदा mangal लापिबगी थैंक यू सो mga मच guru machal daidi Pedersen na comment pa bagi bloga ite maga nanaw na thagachariye next video nungai ba ngaijariye full support bro थैंक यू सो extreme मच na kay सपोर्ट ba तौपिना si समाइ ay warawi ay gi request mukbang accept tau de kape कई मुबांग तरो हाइबनो हाइरो ऐसे काउगिबो ओइरमगनिको मयाम सुम daidi यामबगिने Rosanna kay ba sonai da kay ba dahoy da aibu uradi asum jengame sonai da okay dahoy di aibu uradi asum येंगमे jengame hai ओ कृष्ण सिंह नुंगाइरिबो इचे मदि ओझा है नुंगाइरिये कृष्ण नुंगाइरिये नंदी कमाई तौरिगे नुंगाइ नुंगाइना लैयुको मयाम नुंगाइ नुंगाइना लैसी pambay nati na ma हैनरुबगी Rubagi sum sabane pambadi chicken hele ओके ओके Rosni na kaya ina ma Manipur da lakning da bras okay sum लानिंग दब्रा lakaning na ला kangbaki लाकेना खनबगा लैब्रा हाइबा ina इना मसी उनिंगे यामना हाय रोशनी ऐसे लाकपसे लाकनिंगे यामना लाकपगी मरमसे हौजी हौजी फावबदी यामना फुंफोंग साबा मरमने मो लैतिबको अदो लाकति याम लाकनिंगेबा अदुगा अखोइ जुमसे थादोकपा यादबको अखोइसे ऐगा दा खता लैबनिना जुमसिदने अदुगी युम थादोकपा यादे अदुदुना तौबनेबा थोइना हाना इलादने दाखबाइ हाना लादनी चिनाव मयाम उनबा लादबनेबको मयामना मणिपुरदा थोकलाओ लाओ हाइबसे चिनाव मयामना हाइरपसे यामेबा Tabi sanana ay अदुना तौबने लाकति लाकनी सोइदना sana लाकनी thoibi yenge tauraga tum khrabe
Na Thoibi Cha Thoibi tumgre. Mayam please like to sindiyo like to buwale like to sindiyo. Kuthurake ya bro Rosan Koiro koiro Rosan na Rosan lao. Kisu kaide Rosan je kai goi doino. porto khara toina chasilu pariba kai pariba ajagrage pariba na sada pok charaga pokaijani Pok cha base noi di haina bani natra. Chanuna ka se mathangi video di barak ulao music kai Music ba basi do hapaga. Hoi aina ne barak se uttaba kuire chanu ko. Barak se ngasi su utke tawraga ne ngasi su barak se ulhaudre ado hayeng di aigi ede in my life ai sengone ba ko hayeng su Sunday gi ko ado Sunday gi aigi Sunday se mina khwan di Sunday se ko mi haina drene aigi wene jam chille ba Sunday se Sunday ne hena chille ba ko ado a day in my life se makani hayeng Sunday gi oina ado ai barak se no ulake ko barak ki sing kayam leidi gi habdo ado su ulake mayam da ko dai de Rosan na ke ma koithorak age okay Rosan lao dai di kareba thabisnana naucha nang kin khangbra hai adai de extreme na ke ba ngai yauda beiro ngari yauda beiro ma paneer thongba khamen bora chabiro hairaga chabirak ngari yauda bi iromba paneer thongba khamen bora chabiro haira chabira okay ai koi kaw gi to go rangani tuna ado ya marai ba kino ni ko yam tuna sarake skin solo hore ko ana kaino Krishna nang na gift pireisa Krishna na kaino gift bisa laisi bo Krishna kai gift pirei no na cheda dai dikinsu thank you kudum su khangi hai nausana thabisana na kai ba ina mal leibagidi ai da lei gadabani ko atopagi yumda laiba yaroi Manipurda laaga hai aise Manipurda laaga ne aigida leise an haibi china mayam ji khujam mayam gangra adudana kyam nungshi shamaina Manipurda laaga aigida leidoni ka saina haibi se ko engonda nungshi Amarjit Patanjamna kasadadi ayambana laibakta sindur namise tawaningde aduga blog amata nama hai tawaningde adugi blog amata nambiro hai okay namake yangma tabi sanana ke nausa hai hero na light leibro koi sida dilaite hai koi sida lai laiye dai di nausa na kai ba how hai tabi sanana masi Rosan na kai ba ai sai kum lakai gini angang duni se okay na YouTuber okay Rosan lao ka shungkai de ko moi ka college tage na ba hoi he una bane madi na no su re pani ma ga na kasar pakhang ai kasar pakhang nang kai gino ai handa video sing da comment ka na birak di sibo ai khali ne kai da roja ne on da saw bu ga le jala singang sibo amta comment kai birak tre na amit loang na ga ba sen ibai pan tan ba matam da blog ama thagat piro ai pan lau lak toini ko pan tan lai ma tan ke mola ro ye pan do hojik ta ji na hanai ne blog ama sem gi do duga pan do su tang sang ye ban jam saw ji adugi matang do wen ba ya dai chanu na ga ba se angangi vacation gumba leibada Manipurda lao margin kanglaga lai khuram se hai hoi laktoini serenari bam hai hello radhani sina che charabo chega ibaiga hai sak khoi chare sak chare ngasi tan ne tawre Manipurda karam kanda laktoino yam khangna ninge hai laktoine yang laktro bane lakpa kanda yam da khangal lakani ko Manipurda lai ai na duga ba yam visita na kai ba chak charbo chare visita kain pam kai kain pibam mai tabi janan ai ho ai gi da leiraga atopagi yumda koiba chat
ꯆꯠꯀꯗꯕ ꯀꯔꯤꯅꯣ ꯅꯍꯥꯜ ꯀꯩ ꯅꯆꯜ ꯅꯨꯄꯤ ꯑꯃ ꯑꯁꯨꯛ ꯆꯥꯎꯅ ꯂꯩꯔꯒ ꯑꯩ ꯀꯥꯟꯊꯣꯛꯑꯝꯃꯒ ꯀꯔꯤ ꯍꯥꯏꯔꯣ ꯅꯣꯏ ꯀꯥꯟꯊꯣꯛꯑꯝꯃꯒꯦ ꯍꯥꯏꯔꯣ ꯅꯣꯏ ꯀꯥꯜꯂꯣꯏ ꯊꯣꯏꯕꯤꯁꯅꯥ ꯅꯪꯒꯤꯗꯁꯨ ꯂꯩꯗꯣꯏꯅꯤꯀꯣ ꯑꯗ ꯑꯇꯣꯞꯄ ꯑꯦꯛꯁꯇ꯭रीꯝꯅ ꯏꯆꯤꯜ ꯀꯔꯤ ꯏꯅꯥꯎ ꯍꯥꯏꯕ ꯃꯌꯥꯝꯒꯤꯁꯨ ꯑꯝꯇ ꯂꯩꯗꯣꯏꯅꯦꯕ ꯑꯌꯥ ꯊꯦꯡꯛ ꯌꯨ ꯆꯦ ꯁꯣ ꯀꯔꯤ ꯁꯣꯏ ꯆꯥꯕꯤꯔꯛꯎꯀꯣ ꯍꯟꯗꯛꯇꯤ ꯆꯦ ꯍꯣꯏ ꯆꯥꯔꯛꯇꯣꯏꯅꯦ ꯉꯥꯏꯔꯝꯗꯣꯏꯅꯤ ꯋꯥꯅ ꯃꯊꯪ ꯃꯨꯛꯕꯥꯡꯗꯤ ꯆꯦ ꯑꯩꯒꯤ ꯔꯤꯀ꯭ꯋꯦꯁꯇꯣ ꯑꯣꯏꯍꯟꯕꯤꯔꯛꯎꯀꯣ ꯑꯣꯏꯍꯟꯕꯤꯔꯛꯎꯀꯣ ꯆꯦ ꯑꯗꯨꯅꯦ ꯍꯌꯦꯡꯗꯤ ꯁꯔꯦꯡ ꯂꯥꯛꯀꯅꯤ ꯍꯌꯦꯡꯗꯤ ꯁꯔꯦꯡ ꯂꯥꯛꯀꯅꯦꯕꯀꯣ ꯍꯌꯦꯡ ꯁꯔꯦꯡ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯔꯛꯄ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯛꯄꯗꯣ ꯍꯌꯦꯡ ꯑꯗꯨꯗꯤ ꯆꯥꯔꯛꯑꯒꯦꯕ ꯀꯣ ꯑꯗꯨꯒꯤ ꯃꯊꯪꯒꯤ ꯃꯨꯛꯕꯥꯡꯗ ꯁꯣꯏꯗꯅ ꯅꯪꯒꯤꯗꯣ ꯑꯣꯏꯅ ꯇꯧꯔꯛꯑꯒꯦꯀꯣ ꯔꯦꯕꯤꯀꯥ ꯁꯤꯡꯅ ꯍꯥꯏ ꯍꯦꯜꯂꯣ ꯊꯣꯏꯕꯤ ꯔꯦꯕꯤꯀꯥ ꯁꯅꯥꯅ ꯑꯩꯕꯨ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯕꯩ ꯇꯥꯏꯞꯇ ꯀꯥꯏꯅ ꯇꯥꯏꯞꯇ ꯌꯥꯔꯣꯏ ꯑꯩꯒꯤꯗ ꯑꯩꯒꯤꯕꯨ ꯂꯩꯇꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯑꯩꯅ ꯕꯤꯖꯦꯇꯥꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯅꯪꯕꯨ ꯍꯧꯗꯣꯡ ꯑꯣꯏꯅ ꯎꯗꯣꯏꯅꯣ ꯅꯪꯕꯣ ꯕꯤꯖꯦꯇꯥꯅ ꯑꯁꯦꯡꯕ ꯀꯩꯕ ꯏꯆꯟꯅꯨꯄꯤꯅꯦ ꯍꯥꯏꯅ ꯈꯜꯂꯤꯅꯦ ꯅꯪꯁꯦ ꯈꯪꯕ꯭ꯔꯥ ꯐꯨꯔꯤꯠ ꯇꯣꯞ ꯑꯃ ꯇꯨꯕꯗ ꯀꯌꯥ ꯂꯧꯕꯒꯦ ꯍꯥꯏ ꯑꯁꯤꯁꯦ ꯕꯤꯖꯦꯇꯥ ꯀꯩꯅꯣꯒꯤ ꯃꯇꯨꯡ ꯏꯜꯂꯦ ꯗꯤꯖꯥꯏꯟꯒꯤ ꯃꯇꯨꯡ ꯏꯜꯂꯤꯀꯣ ꯗꯤꯖꯥꯏꯟꯒꯤꯁꯨ ꯃꯇꯨꯡ ꯏꯜꯂꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯟꯋꯔꯛ ꯇꯧꯕꯗꯣ ꯏꯁꯇꯣꯟ ꯀꯔꯤ ꯀꯔꯥ ꯑꯩꯅ ꯐꯤꯠꯇꯤꯡꯁ ꯇꯧꯋꯤꯗꯅ ꯑꯗꯨꯗꯣ ꯑꯗꯨꯁꯨ ꯂꯩꯌꯦꯛ ꯂꯩꯌꯦꯛꯀꯤ ꯃꯇꯨꯡ ꯏꯜꯂꯦꯕꯀꯣ ꯑꯗꯩꯗꯤ ꯑꯕꯦꯅ ꯀꯩꯕ ꯆꯥꯛ ꯆꯥꯔꯕ ꯆꯦ ꯆꯥꯔꯦ ꯑꯕꯦ ꯉꯥꯁꯦꯛꯄꯝ ꯆꯤꯡꯈꯩ ꯆꯤꯡꯊꯪꯈꯣꯝꯕ ꯍꯥꯏꯔꯣ ꯃꯅꯤꯄꯨꯔꯗ ꯆꯥꯅꯕ ꯉꯥ ꯑꯇꯣꯏꯕꯗꯣ ꯆꯥꯔꯣ ꯆꯥꯔꯛꯑꯣ ꯍꯥꯏꯔꯒ ꯍꯩꯅꯗ꯭ꯔꯕ ꯈꯪꯗꯦ ꯏꯆꯦ ꯏꯕꯥꯏ ꯍꯣꯏꯅ ꯍꯥꯏ ꯀꯩꯅꯣ ꯇꯧꯋꯤꯅꯤ ꯑꯗꯨꯗꯣꯅꯦ ꯈꯪꯉꯕ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯑꯩ ꯍꯩꯇꯦꯕ ꯑꯩꯗꯤ ꯉꯥꯇꯣꯏ ꯊꯣꯡꯕꯁꯦ ꯍꯩꯇꯦꯕ ꯑꯗꯨꯗꯣ ꯉꯥꯇꯣꯏ ꯊꯣꯡꯕ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯑꯩ ꯑꯝꯇ ꯇꯝꯈꯤꯒꯦ ꯐꯖꯅꯀꯣ ꯀꯃꯥꯏ ꯔꯦꯕꯤꯀꯥ ꯀꯃꯥꯏꯅ ꯁꯤꯡꯅ ꯁꯦꯝꯕ ꯇꯧꯕꯗꯣ ꯑꯝꯇ ꯔꯦꯕꯤꯀꯥꯅ ꯇꯝꯈꯤꯒꯦ ꯀꯔꯤꯕ ꯆꯦ ꯅꯣꯏꯁꯦ ꯀꯥꯏꯒꯤꯅꯣ ꯍꯥꯏ ꯑꯩꯈꯣꯏꯁꯦ ꯀꯁꯥꯔꯒꯤꯅꯦ ꯔꯦꯕꯤꯀꯥ ꯀ꯭ꯔꯤꯁꯅꯥꯅ ꯀꯩꯕ ꯌꯥꯝꯗꯦꯗ ꯂꯨꯄꯥ ꯆꯥꯝꯒꯤ ꯒꯤꯐ ꯂꯨꯄꯥ ꯆꯥꯝꯃꯒꯤ ꯒꯤꯐꯇꯅꯤꯗ ꯂꯩꯔꯕ ꯅꯅꯥꯎꯅ ꯄꯤꯖꯕꯅꯤ ꯋꯥꯔꯧꯕꯤꯅꯨ ꯈꯜꯂꯤ ꯀꯥꯏ ꯅꯪ ꯀꯩꯒꯤ ꯄꯤꯔꯛꯏꯅꯣ ꯍꯥꯏꯕꯗꯣ ꯅꯪ ꯂꯨꯄꯥ ꯆꯥꯝꯃꯗꯣ ꯀꯩꯒꯤ ꯄꯤꯔꯛꯏꯅꯣ ꯍꯥꯏꯕ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ ꯀꯩꯅꯣꯅꯦ ꯅꯪ ꯏꯆꯦꯗ ꯀꯩꯗꯨ ꯄꯤꯔꯛꯏꯅꯣ ꯃꯤ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯃꯥꯏꯅ ꯄꯤꯔꯛꯀꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕ ꯑꯩ ꯀ꯭ꯔꯤꯁꯅ ꯑꯩ ꯇꯜꯂꯦꯕ ꯇꯣꯉꯥꯟꯅ ꯂꯩꯔꯨꯒꯦ ꯀꯥꯟꯆꯤ ꯆꯥꯔꯛꯅꯕ ꯅꯪꯅꯕꯨꯗꯤ ꯅꯨꯡꯁꯤꯅ ꯄꯤꯔꯛꯄ ꯏꯆꯦ ꯆꯦ ꯍꯟꯗꯛꯀꯤ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ 13 ꯑꯥꯒꯁꯀꯤ ꯄꯦꯇ꯭ꯔꯤꯌꯣꯠ ꯁꯣꯡ ꯁꯛꯄꯗꯣ ꯁꯛꯑꯔꯣꯏꯗ꯭ꯔꯣ ꯍꯟꯗꯛꯁꯦ ꯏ ꯄꯥꯎ ꯂꯥꯛꯇ꯭ꯔꯤ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯑꯗꯨꯝ ꯁꯛꯂꯛꯀꯅꯤꯀꯣ ꯂꯥꯛꯇ꯭ꯔꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯥꯏꯁꯥꯅ ꯍꯥꯏꯌꯦ ꯍꯦꯜꯂꯣ ꯑꯗꯩ ꯁꯔꯃꯤꯂꯥ ꯑꯣꯀ꯭ꯔꯝꯅ ꯏꯅꯝꯃ ꯗꯗꯥ ꯎꯇꯤ ꯒ꯭ꯔꯤꯟ ꯊꯣꯡꯕ ꯆꯥꯕꯤꯔꯛꯑꯣ ꯂꯞ ꯐ꯭ꯔꯣꯝ ꯃꯅꯤꯄꯨꯔ ꯏꯅꯝꯃꯒꯤ ꯚꯤꯗꯤꯑꯣ ꯃꯇꯝ ꯆꯨꯞꯄꯗ ꯐꯨꯜ ꯁꯞꯄꯣꯔꯠꯅꯦ ꯊꯦꯡꯀ꯭ꯌꯨ ꯎꯇꯤ ꯑꯁꯪꯕ ꯁꯣꯏꯗꯅ ꯆꯥꯔꯛꯀꯦ ꯆꯥꯖꯔꯛꯀꯦ ꯑꯃꯨꯛ ꯐꯥꯎꯗꯤ ꯊꯣꯡꯗ꯭ꯔꯤꯀꯣ ꯎꯇꯤ ꯑꯁꯪꯕꯁꯦ ꯌꯥꯝꯅꯗꯤ ꯍꯥꯎꯕꯅꯦ ꯆꯥꯗꯤ ꯆꯥꯔꯦ ꯇꯣꯏꯕꯤꯆꯅꯥꯅ ꯊꯣꯡꯕꯗꯤ ꯀꯩꯕ ꯑꯃꯨꯛ ꯍꯣ ꯊꯣꯡꯗ꯭ꯔꯤ ꯏꯅꯝꯃ ꯊꯣꯡꯉ ꯑꯩ ꯍꯦꯛ ꯆꯥꯔꯛꯀꯅꯤ ꯅꯣꯡꯃ ꯁꯣꯏꯗꯅ ꯄꯣꯛꯃꯤꯟꯅꯕ ꯏꯕꯨꯡꯒ ꯏꯅꯝꯃꯒ ꯑꯣꯏꯅ ꯈꯜꯂꯤ ꯑꯗꯨꯏꯁꯨ ꯃꯊꯛꯇ ꯏꯕꯨꯡ ꯏꯅꯝꯃꯒꯤ ꯂꯃꯟ ꯌꯥꯝꯅ ꯇꯣꯜꯂꯤ ꯑꯩ ꯆꯤꯡꯕꯒꯤꯁꯨ ꯂꯣꯏꯕ ꯉꯝꯃꯔꯣꯏ ꯁꯦꯁ ꯅꯪ ꯀꯩ ꯔꯦꯕꯤꯀꯥꯅ ꯂꯃꯟ ꯇꯣꯜꯂꯦꯕ ꯑꯩꯈꯣꯏꯗ ꯀꯁꯔ ꯀꯥꯏꯒꯤ ꯁꯣꯅꯥꯏꯗꯩꯅꯦ ꯁꯣꯅꯥꯏ ꯆꯥꯗꯝ ꯂꯩꯀꯥꯏꯗꯩꯅꯦ ꯔꯦꯕꯤꯀꯥ ꯃꯤꯊꯨꯟꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯌꯥꯝꯕ ꯏꯇꯩꯃ ꯉꯁꯤꯗꯤ ꯇꯟ ꯑꯣꯏꯅ ꯇꯧꯔꯦ ꯆꯅꯨꯅ ꯉꯥꯇꯣꯏ ꯊꯣꯡꯕꯗꯣ ꯆꯦ ꯍꯤꯡ ꯍꯥꯞꯄꯣ ꯍꯤꯡꯁꯦ ꯑꯁꯥꯝ ꯃꯩꯇꯩ ꯀꯌꯥ ꯁꯤꯖꯤꯟꯅꯕ꯭ꯔꯣ ꯑꯩꯈꯣꯏ ꯁꯤꯗ ꯌꯥꯝ ꯑꯩꯗꯤ ꯁꯤꯖꯤꯟꯅꯗꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯗꯤ ꯑꯥꯗ ꯁꯨꯝ ꯆꯥꯔꯛꯄꯅꯤꯅ ꯃꯅꯤꯄꯨꯔꯗ ꯀꯨꯏ ꯂꯩꯔꯛꯄꯅꯤꯅꯀꯣ ꯉꯥꯇꯣꯏ ꯑꯗꯩ ꯑꯩ ꯑꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯑꯥꯒꯤ ꯍꯤꯟꯖꯥꯡꯗꯣ ꯑꯩ ꯍꯩꯅꯩ ꯍꯥꯎꯖꯕ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯒꯤꯅꯤꯗ ꯀꯅꯥꯅꯣ ꯆꯪꯉꯛꯏꯁꯦ ꯃꯁꯛ ꯈꯪꯗꯕ ꯑꯃ ꯆꯪꯉꯛꯑꯦ ꯀꯅꯥꯅꯣ ꯑꯩ ꯎꯗ꯭ꯔꯦ ꯍꯦꯜꯂꯣ ꯄꯣꯁꯝꯕꯝ ꯂꯥꯛꯑꯦ ꯀꯅꯥꯅꯣꯁꯦ ꯎꯗꯕ ꯆꯦ ꯗꯥꯕꯨꯡ ꯍꯥꯏꯌꯦ ꯀꯅꯥꯅꯣꯁꯦ ꯋꯦꯜꯀꯝ ꯄꯣꯠꯁꯝꯕꯝ ꯍꯥꯏꯁꯦ ꯋꯦꯜꯀꯝ ꯀꯅꯥꯅꯣ ꯄꯣꯠꯁꯝꯕꯝ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ ꯄꯨꯁꯄꯥꯗꯤ ꯂꯥꯛꯇ꯭ꯔꯕꯣ ꯄꯨꯁꯄꯥꯗꯤ ꯂꯥꯛꯄ ꯎꯗꯦ ꯄꯣꯠꯁꯝꯕꯝ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯄꯣꯠꯁꯝꯕꯝ ꯑꯗꯨꯒ ꯍꯥꯏꯁꯦ ꯀꯅꯥꯅꯣ ꯀ꯭ꯔꯤꯁꯅꯥꯅ ꯄꯥꯠꯀꯤ ꯈꯥꯖꯤꯡ ꯕꯣꯔꯥꯒ ꯄꯥꯟ ꯏꯔꯣꯟꯕꯒ ꯃꯌꯥꯡꯕ ꯍꯥꯞꯂꯒ ꯈꯣꯏꯗꯥ ꯇꯧꯏꯖꯦ ꯌꯦꯡꯉꯨ ꯅꯣꯏ ꯑꯝꯇ ꯃꯨꯛꯕꯥꯡ ꯍꯥꯏꯗꯣ ꯇꯧꯕꯤꯔꯛꯎꯀꯣ ꯍꯥꯏ ꯑꯣꯀꯦ ꯇꯧꯔꯛꯀꯦ ꯅꯪꯒꯤ ꯂꯨꯄꯥ ꯆꯥꯝꯃ ꯂꯩꯔꯦ ꯆꯠꯂꯛꯀꯅꯤ ꯑꯐꯪꯕ ꯄꯥꯠꯀꯤ ꯈꯥꯖꯤꯡ ꯕꯣꯔꯥꯒ ꯄꯥꯟ ꯍꯟꯗꯛ ꯏꯔꯣꯟꯕꯒ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯈ꯭ꯔꯦ ꯆꯥꯔꯛꯀꯦ ꯑꯩꯁꯨ ꯆꯥꯅꯤꯡꯅ ꯂꯩꯔꯤꯅꯤꯕ ꯀ꯭ꯔꯤꯁꯅ ꯑꯩ ꯂꯩꯔꯛꯇꯕ ꯑꯩꯁꯨ ꯆꯥꯅꯤꯡꯅ ꯂꯩꯔꯤꯅꯤ ꯉꯥ ꯆꯥꯔꯛꯀꯦꯀꯣ ꯈꯥꯖꯤꯡ ꯃꯅꯨ ꯌꯥꯝ ꯇꯜꯂꯦꯕ ꯁꯧꯒ꯭ꯔꯤ ꯑꯃꯒ ꯇꯧꯔꯒ ꯄꯥꯟ ꯏꯔꯣꯟꯕꯒ ꯕꯣꯔꯥꯒ ꯑꯁ ꯊꯣꯏꯕꯤꯆꯥꯅꯅ ꯍꯥꯎꯕꯅꯦꯕ ꯏꯅꯝꯃ ꯂꯩꯌꯦ ꯈꯤꯇꯪ ꯍꯥꯏꯕꯗ ꯏꯪꯒꯤꯠꯇ ꯈꯪꯅꯁꯦ ꯅꯥꯎꯆꯥꯅ ꯊꯣꯏꯕꯤꯆꯅ ꯄꯥꯈꯠꯀꯅꯨ
airport tay noi da aina purakera tabi sana pagna airport tay noi dai purake tabi sana nga toy do hau bani chao ai Hoi hoi charakani thoibisna. now sa very good ai sanu na nga tau da bida thong badu se nga toy do Exploring Manipur haina channel ama laibane nupa amagi magi nga fana thong mani hara Okay. Exploring Manipur do nungai bani ne Jengaga khoisu kya torake ko. Rebecca se nabani se jamna nungsi Mong matau se Noigi noigi mong mong matau matau se. se. Thank you Rebecca. Rebecca se kai gi Manipur gi oidore Rebecca. Akhoi jumgi matak ka jengu leiri se. Akhoi jumgi matak da leiri se ising isau da ne. masa sai masa isin jaugi side effect ni Ising isau da khoina kena taugi bado poyong toraga thangat ki bado adudu ne ba do khara madi lautharaga dum almira da ka hap khona tawre ko ma poyom jo ma ori mem pa chete aduga khara madi matak da leiri ba tabi sana ina mana hai trasu YT de loi phangi dudi thonggat lo adune thoibisna YT da yengaga ne uti asangba su YT da yengaga hojiti loina khangdrasu khangani ko YT de ki direct lo budi ya thong da bida uti sangba khoi dam sakse kai mali gunda mandra ki je kasar palar bon gine hai ore bikase kasar palar bon gine hai thank you Rebecca nachi gelbi de lapi bagi ML kainona beautician na good night both of you haina la kaino sanga good night hai ju wai sana kisi kaino ma sa di lumba je ngani do chat kim nai ko wai sana kise beautician asi kaino odam na khoi da kaina tawbone comment ka dam lapani ko kai gi oidoino amtang haibira mo ming na kai kauge ML beautician nupi oidoi natro nupi gi kaino I thami ko ming kai kauge hara mo akhoi da yam support tawbani ko moi da chakau ni ye isi hai do ra ko ndi ipo hai ne ko isi ko ra ke ko thoibisana dabung adudi khangde he ai hai Manipur do la sa se ke no ti sang bus uti asang ba se mi na thonga di myam chare ba do aina isa thongjaba du di mo thongdri ba ko ado thongbo ni mitu gani aina thongba gi recipe se ba kani mu bang tawra gani ngatoi thongbo se hing hapo hapa aduga loiramdai jenamga jiraga sok tawba dum haure aisu YouTube ta yengaga haine touring Manipur ki video jengaga okay sanu ai jengani ko jengaga kari hapa machan marang leidana ko adu singdo hekta thongge ga thongba yade machan marang do kake chang mano ha do leira kholaga tawraga tawdumi dana ko Sarmila okana da magi channel inung hek nungai yam chamsu chamme hayeng wai Manipur da koira o matam supada adonggi nok na maina no nungsina na layo ko thank you hoi Sarmila Manipur da lakani Manipur da lakada unasi ko Elina na ketri mai na saksara boy chare Elina na chara bo Elina Rom boys na kai ba hai oja saksara bo chare Rina Raskumari Karinjang sarage hauna sabiu nungai na lebiu thank you Rina kuire ko Rina su nungai na lebiro duga gi hauna saraga ko nungai na leiro utia sang ba sage di ai khoi da lao mama thonge ai khoi swai da record leirini hawgi okay Bisna du ba dei ka roi ai la ko matam da la ko ga hai du nu mama da ko mama kai na tok se na uti sang ba tawra se hana ko ti sang ba tawra se hana dabung WhatsApp ta chat tawra ke number save tawsalo Manipur da lak pada airport ta ok laga call tawra oi okay lai da bisana laina Nang sa si Manipur gini ko acha
Leina kay ꯑꯩꯒꯤ ꯍꯥꯟꯅꯒꯤ ꯀꯩꯅꯣ ꯉꯛꯇꯅꯦ Leina LVꯒꯤ layusi am wide ina mai kana kaitorge sa ꯂꯩꯅꯥ ꯂꯩꯕꯁꯦ ꯌꯥꯝ ꯋꯥꯏꯗ ꯑꯩꯅꯃꯛ ꯀꯩꯅ ꯂꯩꯅꯥꯅꯣ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤꯁꯅꯥ Tutuiba chak charabo ai chare tutuiba ꯆꯦꯅꯨꯅ ꯆꯦ ꯃꯔꯣꯏ ꯅꯄꯥꯛꯄꯤꯗꯤ ꯐꯪꯗꯕ꯭ꯔꯥ ꯉꯥ ꯊꯣꯡꯕꯗꯤ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯃꯔꯥꯁꯦ ꯁꯨꯔꯒ ꯍꯥꯞꯄ ꯕꯦꯁꯅꯦ ꯆꯅꯨ ꯑꯦꯛꯆꯨꯑली ꯐꯪꯗꯦ ꯀꯁꯥꯗ ꯐꯪꯗꯦ ꯑꯗꯩ ꯆꯅꯨ ꯍꯤꯡꯉꯨ ꯍꯥꯏꯕꯁꯨ ꯌꯥꯗꯦ ꯐꯪꯗꯦ ꯐꯪꯗꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯃꯔꯣꯏ ꯅꯄꯥꯛꯄꯤꯗꯣ ꯀꯌꯥꯝ ꯆꯥꯅꯤꯡꯉꯤ ꯆꯔꯥ ꯈꯪꯕ꯭ꯔꯥ ꯄꯨꯔꯛꯑꯦꯀꯣ ꯍꯤꯡꯉꯨ ꯌꯥꯗꯦ ꯍꯤꯡꯗꯦ ꯑꯩꯈꯣꯏ ꯊꯥꯔꯝꯃꯦ ꯑꯩꯈꯣꯏꯅ ꯂꯥꯛꯄꯗ ꯄꯨꯔꯛꯏꯅꯦꯕ ꯆꯔꯥ ꯑꯩꯈꯣꯏꯅ ꯅꯄꯥꯛꯄꯤꯁꯦ ꯑꯗꯣ ꯍꯤꯡꯗꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯦꯂꯤꯅꯥꯅ ꯀꯩꯕ ꯏꯅꯝꯃꯒ ꯗꯗꯥꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯊꯦꯡꯛ ꯌꯨ ꯊꯦꯡꯛ ꯌꯨ ꯔꯤꯅꯥ ꯑꯦꯂꯤꯅꯥ ꯔꯤꯅꯥ ꯔꯥꯖꯀꯨꯃꯥꯔꯤ ꯕꯦꯠ ꯀꯃꯦꯟꯁꯤꯡꯗꯣ ꯂꯩ ꯂꯦꯇ꯭ꯔꯤꯟꯗ ꯍꯨꯟꯗꯣꯛꯈꯣ ꯍꯥꯏ ꯑꯗꯨꯁꯨꯅꯦ ꯈꯨꯝꯅꯤꯡꯕ ꯌꯥꯝ ꯌꯥꯎꯔꯛꯑꯦꯕ ꯍꯥꯏꯗꯤ ꯕꯦꯠ ꯀꯃꯦꯟ ꯄꯤꯔꯒꯁꯨ ꯀꯣ ꯅꯣꯛꯅꯤꯡꯕꯁꯨ ꯌꯥꯎꯏ ꯈꯨꯝꯅꯤꯡꯕꯁꯨ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯩ ꯑꯅꯟꯗꯤꯇꯥꯅ ꯀꯩ ꯍꯥꯏꯕ ꯆꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯅꯨꯡꯉꯥꯏꯔꯤ ꯑꯅꯟꯗꯤꯇꯥ ꯅꯪꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯅꯨꯡꯉꯥꯏꯔꯤꯕꯣ ꯑꯩꯗꯣ ꯁꯤꯗꯣꯔꯦ ꯀꯩꯕ ꯆꯈꯥꯎ ꯁꯣꯛꯄꯩ ꯃꯥꯅꯦ ꯑꯅꯥꯕ ꯍꯧꯔꯤꯕ ꯑꯗꯨꯒ ꯑꯣꯛ ꯆꯠꯁꯤꯜꯂꯤꯃꯤꯅꯦ ꯆꯈꯥꯎ ꯁꯣꯛꯑꯗꯤ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯃꯣꯔꯣꯛ ꯑꯁꯥꯕꯒ ꯌꯥꯝ ꯆꯥꯁꯟꯒꯅꯨꯀꯣ ꯃꯣꯔꯣꯛ ꯑꯁꯥꯕꯒꯨꯝꯕ ꯅꯥꯎꯆꯥꯅ ꯌꯥꯝ ꯀꯩꯕ ꯆꯥꯁꯟꯒꯅꯨ ꯗꯥꯕꯨꯡ ꯋꯥꯆꯞꯇꯣ ꯌꯦꯡꯉꯣ ꯍꯥꯏ ꯑꯣꯀꯦ ꯌꯦꯡꯒꯦ ꯑꯦꯂꯤꯅꯥꯅ ꯑꯣꯀꯦ ꯑꯁꯤ ꯑꯦꯂꯤꯅꯥꯅ ꯄꯤꯔꯤ ꯏꯃꯣꯖꯤꯁꯦ ꯀꯔꯤ ꯏꯃꯣꯖꯤꯅꯣ ꯃꯥꯁꯦ ꯂꯞꯀꯤ ꯀꯩꯅꯣ ꯀꯩ ꯇꯧꯁꯜꯂꯒꯦ ꯅꯥꯎꯆꯥ ꯃꯁꯤꯁꯤꯔꯣ ꯅꯨꯡꯁꯤꯅ ꯄꯤꯔꯛꯏꯅꯤ ꯑꯗꯩ ꯆꯤꯔꯣꯝ ꯅꯠꯇꯦ ꯚꯣꯏꯁ ꯁꯤꯒꯤ ꯃꯤꯅꯤꯡꯁꯦ ꯀꯩꯅꯣ ꯑꯩ ꯈꯪꯗꯕ ꯑꯗꯨꯗꯨꯒꯤꯅꯤꯗ ꯃꯁꯤꯔꯣ ꯅꯨꯡꯁꯤꯕꯗ ꯈꯗꯥꯡ ꯆꯞꯄ ꯍꯥꯏꯗꯣ ꯑꯦꯂꯤꯅꯥ ꯅꯪꯅ ꯄꯤꯔꯛꯏ ꯏꯃꯣꯖꯤꯁꯦ ꯑꯩꯈꯣꯏ ꯗꯥꯅ ꯍꯥꯏꯕ ꯅꯨꯡꯁꯤꯕꯗ ꯈꯗꯥꯡ ꯀꯩꯕ ꯈꯗꯥꯡ ꯁꯨꯃꯥꯏꯅ ꯇꯧ ꯅꯨꯡꯁꯤꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕꯩꯗꯨꯅꯦꯕ ꯁꯤ ꯈꯪꯗꯤꯌꯦ ꯅꯪꯁꯦ ꯆꯤꯔꯣꯝ ꯕꯣꯏꯁꯅ ꯑꯣꯖꯥꯁꯦ ꯄꯥꯈꯪ ꯌꯥꯝ ꯃꯥꯜꯂꯤꯀꯣ ꯁꯛꯁꯨ ꯐꯖꯩꯌꯦ ꯌꯥꯝ ꯆꯝꯕ ꯃꯥꯜꯂꯦ ꯉꯁꯤ ꯅꯪ ꯉꯁꯤ ꯃꯇꯥꯡꯁꯤ ꯎꯍꯧꯔꯤ ꯑꯗꯩ ꯂꯥꯏꯐꯇ ꯑꯩꯁꯨ ꯂꯩꯇꯦ ꯁꯦꯝꯗꯣꯛ ꯁꯦꯝꯖꯤꯟ ꯇꯧꯔ ꯂꯥꯛꯑꯕꯅꯤ ꯉꯥꯁꯦꯞꯄꯝꯅ ꯀꯩ ꯍꯥꯏꯕ ꯏꯆꯦꯁꯨ ꯑꯩꯗꯧꯅ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝ ꯍꯩꯒꯟꯗꯕ ꯖꯥꯠꯂꯣ ꯑꯩꯁꯨ ꯃꯧ ꯑꯣꯏꯕꯗꯒꯤ ꯅꯝꯗꯅ ꯌꯨꯇꯨꯕꯇꯒꯤ ꯇꯝꯃꯤꯅꯦ ꯃꯥꯅꯦ ꯀꯩꯅꯣ ꯃꯃꯤꯡ ꯀꯩꯕ ꯆꯤꯡ ꯆꯤꯡꯊꯪ ꯈꯣꯝꯕ ꯃꯥꯅꯦ ꯆꯤꯡꯊꯪ ꯈꯣꯝꯕ ꯑꯩ ꯈꯪꯕ꯭ꯔꯥ ꯑꯩ ꯀꯩ ꯊꯣꯡ ꯊꯥꯛꯄꯗ ꯍꯩꯔꯛꯇꯦꯕꯀꯣ ꯑꯦꯛꯆꯨꯋꯦꯂꯤ ꯍꯩꯔꯛꯇꯦꯕ ꯌꯨꯝꯗꯒꯤ ꯑꯗꯣ ꯁꯤꯒ ꯂꯥꯛꯑꯒ ꯇꯞꯇꯞꯅ ꯂꯣꯏ ꯍꯩꯔꯛꯏꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛꯇꯤ ꯐꯖꯅ ꯍꯩꯔꯦ ꯑꯩꯀꯣ ꯑꯁ ꯑꯩ ꯐꯖꯅ ꯍꯩꯔꯦ ꯀꯥꯏ ꯏꯊꯣꯡ ꯊꯥꯒꯠꯂꯤ ꯆꯅꯨꯅ ꯀꯩꯕ ꯁꯤꯔꯦꯗ ꯀꯩꯒꯤ ꯑꯣꯏꯖꯥꯠꯅꯣ ꯀꯩꯕ ꯂꯩꯍꯥꯎ ꯑꯩꯈꯣꯏ ꯆꯦꯟꯗꯩꯖꯥꯠꯂꯣ ꯃꯔꯣꯏ ꯅꯄꯥꯛꯄꯤ ꯀꯥꯡꯁꯣꯏꯁꯨ ꯌꯥꯝ ꯍꯥꯎꯕꯅꯤ ꯄꯥꯛꯅꯝ ꯄꯥꯛꯅꯝꯁꯨ ꯆꯥꯕꯁꯨ ꯌꯥꯝ ꯍꯥꯎꯋꯦꯗ ꯍꯥꯎꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯍꯤꯡꯉꯣ ꯌꯥꯗꯦ ꯑꯩꯈꯣꯏ ꯈꯪꯗꯦ ꯁꯤꯗꯅꯦ ꯆꯅꯨ ꯀꯩꯒꯤꯅꯣ ꯈꯪꯕ꯭ꯔꯥ ꯑꯩꯈꯣꯏ ꯁꯤꯗꯅꯦ ꯂꯩꯍꯥꯎꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯁꯤꯒ ꯌꯥꯝ ꯕꯕꯤꯅꯥ ꯁꯥꯏꯗꯅ ꯊꯣꯏ ꯑꯝꯇ ꯍꯥꯏꯒꯦ ꯑꯩꯈꯣꯏ ꯁꯤꯒ ꯌꯥꯝ ꯁꯥꯏꯗꯅꯀꯣ ꯑꯩꯈꯣꯏ ꯀꯁꯥꯔꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯁꯥꯏꯌꯦꯕꯀꯣ ꯑꯗꯨꯗꯨꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯄꯥꯛꯄꯤꯁꯦ ꯁꯤꯒ ꯊꯥꯕ ꯌꯥꯗꯦꯕ ꯁꯥꯕꯗꯨꯅ ꯃꯥ ꯑꯗꯨꯝ ꯈꯔꯅꯤꯗꯤ ꯍꯤꯡꯉꯝꯃꯦꯕꯀꯣ ꯁꯥꯒꯠꯂꯛꯄ ꯃꯇꯝꯗ ꯂꯣꯏ ꯁꯤꯅꯦꯕ ꯕꯕꯤꯅꯥ ꯑꯗꯨꯗꯨꯅ ꯊꯣꯏ ꯆꯥꯗꯦꯕ ꯅꯄꯥꯛꯄꯤꯁꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯍꯥꯏ ꯕꯕꯤꯅꯥ 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 ꯅꯨꯡꯉꯥꯏꯔꯤꯕꯣ ꯀꯔꯤ ꯌꯦꯟꯁꯥꯡ ꯆꯥꯔꯒꯦ ꯕꯕꯤꯅꯥ ꯑꯗꯩ ꯑꯦꯂꯤꯅꯥꯅ ꯍꯥ ꯍꯥꯏꯔꯒ ꯅꯣꯛꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥꯅ ꯆꯥꯅꯤꯡꯕꯩ ꯆꯥꯔꯤꯅꯦ ꯆꯥꯔꯤꯅꯤ ꯗꯥꯕꯨꯡ ꯗꯥꯕꯨꯡ ꯃꯣꯔꯣꯛ ꯑꯅꯝꯕ ꯆꯥꯗ꯭ꯔꯦ ꯃꯣꯔꯣꯛꯇꯤ ꯏꯅꯝꯃ ꯑꯗꯨ ꯑꯣꯏꯔꯁꯨ ꯁꯣꯛꯂꯒ ꯂꯩꯔꯕꯅꯤꯅ ꯑꯗꯨꯝ ꯍꯧꯕ ꯅꯥꯏꯔꯦꯗꯨꯅꯤ ꯑꯣꯀꯦ ꯆꯦꯛꯁꯜꯂꯨ ꯊꯣꯏꯊꯣꯏꯅ ꯀꯩꯕ ꯏꯅꯝꯃ ꯆꯥꯛ ꯆꯥꯕꯗꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯊꯦꯡꯀ꯭ꯌꯨ ꯅꯨꯡꯉꯥꯏꯅꯕ ꯃꯌꯥꯝꯅ ꯌꯦꯡꯕꯗ ꯆꯥꯅꯤꯡꯕ ꯄꯣꯛꯅꯕꯒꯤ ꯅꯨꯡꯉꯥꯏꯕ ꯊꯣꯏꯕꯤꯆꯔꯥꯅ ꯄꯣꯛꯅꯕꯒꯤ ꯕꯕꯤꯅꯥ ꯊꯣꯏꯗ ꯐ꯭ꯂꯥꯏꯡ ꯀꯤꯁ ꯇꯧꯁꯟꯈ꯭ꯔꯦ ꯑꯩꯅ ꯀꯩꯅꯣꯝ ꯍꯥꯏꯗꯤ ꯅꯪ ꯉꯥꯛꯇꯪꯗꯤ ꯑꯣꯏ ꯂꯦꯞꯄꯨꯕ ꯇꯨꯝꯃꯦ ꯑꯩꯅ ꯑꯃꯨꯛ ꯉꯥꯡꯁꯟ ꯃꯥꯅ ꯑꯃꯨꯛ ꯉꯥꯡꯁꯟ ꯃꯤꯅ ꯇꯥꯕꯗ ꯀꯃꯥꯏꯅ ꯇꯥꯔꯝꯗꯣꯏꯅꯣ ꯁꯤꯅꯤꯅ ꯑꯩ ꯈꯜꯂꯤꯁꯦ ꯂꯥꯛꯑꯣ ꯃꯗꯨ ꯏꯁꯇꯦꯁꯟ ꯁꯝꯅꯕ ꯃꯥꯜꯂꯦ ꯑꯗꯩꯗꯤ ꯀ꯭ꯔꯤꯁꯅꯥꯅ ꯀꯩꯕ ꯅꯣꯏꯁꯦ ꯆꯥꯕꯒꯤꯇ ꯋꯥꯔꯤ ꯑꯣꯏꯔꯦ ꯑꯩꯅ ꯆꯥꯕ ꯐꯪꯗꯅ ꯇꯤꯟ ꯇꯥꯔꯤꯁꯦ ꯅꯣꯏ ꯈꯪꯂꯣꯏꯒꯥꯏ ꯀꯩꯅꯣ ꯅꯪ ꯆꯔꯥ ꯂꯩꯔꯤꯔꯣ ꯍꯥꯏꯁꯦ ꯀ꯭ꯔꯤꯁꯅ ꯅꯪꯗꯤ ꯅꯪ ꯀ꯭ꯔꯤꯁꯅ ꯅꯪꯒꯤ ꯅꯠꯇꯦ ꯖꯟꯃꯥꯁꯇꯃꯤ ꯄꯥꯡꯊꯣꯛꯑꯕꯣ ꯅꯠꯇꯦ ꯃꯥ ꯍꯥꯏꯗꯤ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯐꯪꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯐꯪꯕ ꯁꯤꯖꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯪꯕ ꯏꯟꯁꯥꯡꯁꯦ ꯃꯥ ꯆꯥꯕ ꯉꯝꯃꯣꯏꯕ ꯑꯗꯨꯗꯨꯒꯤꯅꯤ ꯃꯥ ꯍꯥꯏꯁꯦ ꯑꯩ ꯋꯥꯆꯞꯇ ꯊꯥꯔꯛꯀꯦ ꯆꯅꯨꯅ ꯀꯩꯕ ꯁꯥꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯗꯦꯜꯂꯤꯗꯁꯨ ꯍꯤꯡꯕ ꯉꯝꯗꯦ ꯍꯥꯏꯌꯦ ꯑꯗꯨꯅꯦ ꯆꯅꯨ ꯑꯩꯈꯣꯏ ꯁꯤꯗ ꯍꯤꯡꯕ ꯅꯄꯥꯛꯄꯤꯁꯦ ꯉꯝꯗꯦ ꯑꯩ ꯀꯌꯥꯝ ꯆꯥꯅꯤꯡꯉꯤ ꯅꯄꯥꯛꯄꯤꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯅꯦ ꯎꯄꯥꯏ ꯂꯩꯇꯕꯩ ꯋꯥꯅꯤꯗ
Elina na kay dada saure hai. Tabi sana na ising aying ba bottle ama laurabani ay kay thajin saugat gi thakpada nungdang wairamdagi Oh. Nang angang iyoy oingay na ha iyoy oingay ginang kay gino sa khawbera kaisibo. Section lugo aduga data sudum tana ba Nausana kay thobisana Chakhaw ama sindok zero adusu hamengi ona Naucha. thobisana naucha nang piro hamengi chakhaw do Hamengi jagaw aisini bo hamengi jagaw pala di ma chak insang taning arweba khali taning de je kaino sajik napi gumbatani ma taning de je silamdai de hero sinbige comment laktre babina thoi la maga thokra mal masi mi yam de kuide koina le paise ai elbi tawba kui tawdaba kui mangi dina mingona notification ga chatraba khangde revision yam thekna chatleba youtube na kena tawdaba haitar Thabisana na yaroye inama ekhoi imungi amum gai chakhaw loi sogi mama cheche hoi loina soge makha taba aidi kari ki soktani kari ki chakhaw so ino bado chakhaw sokbadu gi reason amdi leramgani na noi gi imungda chaba gumbada dugumbai kainom di leramgani ba chakhaw sokpa sidi phate dana ko de kisnana chakhaw sokladi peruk yamna chaw ichan thebisana hai thebisana peruk to yam chaw hai chakhaw sokladi ko elina na inama dada manipur da lago hai elina lakani lakpa kanda ne ai samaina lb tawbra kaino tawraga ko mayam da adum ai information pirakane ba ko ai se manipur da lai na ko duga chinaw mayam gani ko una doise Thoibi macha na kaiba ina maga dadaga se aidi yengba yam nunga yam na su chamme aidi adum yenge video se hai thank you Thoibi macha se imphal gi oidau mali imphal kadai gi no haibiramo chanuna hamengi sakha paladi mitti ano mitti ano sunga hapar ay talena thank you ibung krishna chage hai sarmilana inamana tuba blouse merun do yam phajai kaino yam phajai sathina aibu ngawe hai okay thank you sarmila adum kabak tubani da sum koigi dum tuba lai ba ko ngang sing ju tuba lai aduga ai family mama loi tui ba ko ngada ado dum tuba ne ba kain myang su matau tamma khola dum khara dum turi ni da inam gita devi na chak charabo kari mathil charage hai gita ngasi di akoi tan oina chare gita di kari charake kari sang charake gita ado gidi khangde bo thado ma bai bo thadok tamai thebisana na khangde bo chakhaw apatpi ngakta palabani mi ta phajana chabasu nate nama kai gino dubo adagidi basanta kumar na kuire udaba inaw ichanse haye adune da akoi gasidi lae Thoi banna kaiba thoi banna inama yen thongba charago okay charakani ngarang chage ne je lei chalaga sareng leisale sareng saninge na chanuna ai kasargi baruni ka ba chingdo che hoigi ipam mane chanu khoi ipam manak tane na phajana khangna bunang haire kamai khangi jano akhoi bukhoi di ipam bontrapur dani na ko bontrapur dagi kasargi baruni chingka ba o bo ken bubuni da baruni chingka bubuni ne idana khoi ada ado akhoi ipam ga dam nang na re baruni di ko
ꯑꯗꯨꯒ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯃꯆꯥꯅ ꯃꯆꯥꯅ ꯃꯥꯅꯦ ꯏꯝꯐꯥꯜꯗꯩꯅꯦ ꯏꯅꯝꯃ ꯃꯩꯇꯩ ꯐꯤꯖꯣꯜ ꯐꯖꯅ ꯁꯦꯠꯂꯒ ꯆꯟꯗꯜ ꯑꯝꯇ ꯊꯤꯜꯂꯒ ꯆꯥꯕꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯅꯝꯃꯒꯣ ꯗꯗꯥꯒ ꯄꯨꯟꯅ ꯑꯣꯀꯦ ꯅꯝꯃꯛꯀꯦ ꯃꯊꯪꯗꯗꯤꯅꯦ ꯏꯅꯐꯤꯒ ꯐꯖꯅ ꯏꯜꯂꯒꯅꯦ ꯐꯖꯅ ꯁꯤꯒ ꯅꯝꯅ ꯈꯣꯠꯅ ꯆꯟꯗꯣꯟꯒ ꯅꯝꯃꯒ ꯐꯖꯅ ꯑꯩꯅ ꯇꯧꯔꯛꯀꯦꯀꯣ ꯊꯣꯏꯕꯤꯆꯥꯅ ꯏꯅꯝꯃ ꯑꯩꯈꯣꯏꯁꯦ ꯀꯃꯥꯏ ꯇꯧꯕꯅꯣ ꯑꯩ ꯍꯥꯟꯅ ꯂꯥꯛꯑꯣꯔꯥ ꯅꯣꯏ ꯍꯥꯟꯅ ꯂꯥꯛꯀꯦꯔꯥ ꯑꯝꯇ ꯍꯥꯏꯌꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯀꯩꯅꯣꯗ ꯎꯅꯁꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯎꯅꯁꯤ ꯊꯣꯏꯕꯤꯁꯤꯅ ꯑꯩꯈꯣꯏ ꯂꯥꯛꯄꯁꯦ ꯀꯟꯐꯥꯔꯝ ꯂꯩꯇ꯭ꯔꯤꯀꯣ ꯑꯗꯣ ꯅꯪ ꯍꯥꯟꯅ ꯂꯥꯛꯀꯅꯤ ꯍꯥꯏꯁꯨ ꯅꯪ ꯍꯥꯟꯅ ꯁꯨꯝ ꯂꯥꯛꯑꯣ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯊꯣꯏꯕꯤꯆꯥ ꯆꯨꯔꯆꯥꯟꯄꯨꯔꯗ ꯎꯅꯁꯤ ꯖꯣꯏꯁ꯭ꯔꯤ ꯏꯅꯥꯎꯒ ꯏꯄꯥꯒꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯃꯊꯪꯗꯗꯤ ꯁꯤꯡꯖꯨ ꯆꯥꯔꯛꯎ ꯍꯥꯏ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯖꯣꯁꯤ ꯀ꯭ꯔꯤꯁꯅꯅ ꯑꯣꯖꯥꯁꯦ ꯃꯁꯝꯗ ꯔꯪ ꯍꯥꯔꯝ ꯍꯩꯃ ꯎꯕꯨ ꯎꯔꯗꯤꯅꯦ ꯊꯣꯏꯕꯤꯅ ꯀꯩꯕ ꯇꯥꯃꯣꯁꯦ ꯌꯥꯝ ꯂꯦꯝꯃꯦ ꯀꯩ ꯆꯥꯅꯤꯡꯉꯦ ꯏꯕꯦꯝꯃ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯃꯊꯪꯗꯗꯤ ꯃꯨꯛꯕꯥꯡ ꯇꯧꯔꯛꯑꯣ ꯍꯥꯏꯔꯗꯤ ꯄꯩꯁꯥ ꯄꯤꯔꯛꯎ ꯍꯥꯏꯌꯨ ꯄꯩꯁꯥ ꯄꯤꯔꯣ ꯃꯨꯛꯕꯥꯡ ꯇꯧꯔꯛꯎ ꯍꯥꯏꯔꯕ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯍꯥꯏꯔꯕꯀꯣ ꯅꯣꯏꯅ ꯃꯨꯛꯕꯥꯡ ꯇꯧꯔꯣ ꯍꯥꯏꯔꯕ ꯑꯩꯅ ꯄꯩꯁꯥ ꯄꯤꯔꯛꯎ ꯀꯥꯏꯅ ꯁꯤꯅꯤ ꯆꯩꯇ ꯁꯤꯀ꯭ꯔꯦꯠ ꯋꯥꯔꯤ ꯑꯃ ꯍꯥꯏꯒꯦ ꯄꯩꯁꯥ ꯇꯤꯡꯗꯕ ꯃꯨꯛꯕꯥꯡ ꯈꯛꯇꯅꯦ ꯑꯩꯈꯣꯏ ꯇꯧꯔꯛꯇꯣꯏꯁꯦ ꯑꯗꯩꯗꯤ ꯁꯤꯜꯄꯤ ꯁꯤꯡꯍꯥꯅ ꯆꯦ ꯅꯣꯏ ꯀꯩꯕ ꯃꯇꯧ ꯅꯣꯏ ꯅꯆꯤꯟ ꯅꯅꯥꯎ ꯀꯌꯥꯅꯣ ꯏꯕꯥꯏꯒꯤꯅ ꯀꯌꯥꯅꯣ ꯍꯥꯏ ꯑꯩꯈꯣꯏ ꯗꯥꯒꯤꯅ ꯃꯆꯤꯟ ꯃꯅꯥꯎ 5 ꯑꯩꯈꯣꯏꯒꯤꯁꯨ 5 ꯃꯣꯏꯒꯤꯅ 3 ꯑꯩꯈꯣꯏꯒꯤꯅ 3 ꯁꯤꯀꯣ ꯃꯣꯏꯅ ꯈꯤꯇꯪ ꯍꯦꯟꯒ꯭ꯔꯦ ꯑꯩꯈꯣꯏꯅ ꯑꯃ ꯀꯩ ꯍꯦꯟꯒ꯭ꯔꯦ ꯃꯣꯏꯅ ꯍꯥꯏ ꯅꯨꯃꯤꯠꯊꯥ ꯍꯦꯟꯕ ꯍꯥꯟꯒ꯭ꯔꯦ ꯑꯗꯨꯅꯅꯦ ꯑꯗꯩ ꯅꯥꯎꯆꯥꯅꯒ ꯗꯥꯕꯨꯡ ꯏꯇꯩꯅ ꯅꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯏꯔꯥꯡ ꯀꯃꯥꯏ ꯇꯧꯒꯦ ꯗꯥꯕꯨꯡ ꯗꯥꯕꯨꯡ ꯏꯇꯩ ꯗꯥꯕꯨꯡ ꯀꯩ ꯅꯣꯏ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯏꯔꯥꯡ ꯂꯩꯇꯦ ꯅꯥꯎꯆꯥ ꯑꯩꯈꯣꯏ ꯁꯤꯗ ꯏꯔꯥꯡ ꯅꯍꯥꯟꯋꯥꯏꯅꯦ ꯀꯨꯀꯤ 3ꯒ ꯐꯥꯕꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯔꯤꯝ ꯏꯔꯥꯡ ꯂꯩꯇꯦ ꯑꯩꯈꯣꯏ ꯁꯤꯗ ꯑꯗꯩ ꯆꯅꯨꯅ ꯀꯩ ꯍꯥꯏꯕ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯕ ꯃꯧ ꯌꯨꯇꯨꯕꯔ ꯑꯃ ꯍꯦꯛ ꯌꯦꯡꯉꯦ ꯑꯗꯨꯗ ꯈꯪꯉꯤꯅꯦ ꯆꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔꯒꯤ ꯌꯨꯇꯨꯕꯔ ꯂꯩꯕꯅꯦ 2 3 ꯂꯩꯕꯅꯦ ꯕꯣꯟꯇ꯭ꯔꯥꯄꯨꯔꯗ ꯃꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕ ꯑꯗꯨꯅꯦ ꯍꯥꯏꯕ ꯊꯣꯏꯕꯤꯆꯅꯥꯅꯒ ꯆꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯎꯅꯁꯤ ꯀꯥꯏꯅ ꯁꯪꯖꯗꯦ ꯁꯪꯗꯕ ꯌꯥꯔꯣꯏ ꯂꯥꯛꯇꯕ ꯌꯥꯔꯣꯏ ꯅꯤꯉꯣꯝꯕꯝ ꯔꯟꯖꯅꯥꯅ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯕꯨꯡꯁꯦ ꯌꯥꯝ ꯄꯛꯇꯦ ꯍꯥꯏꯔꯣ ꯀꯩ ꯍꯥꯏꯅꯣ ꯄꯛꯇꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯊꯦꯡꯀ꯭ꯌꯨ ꯔꯟꯖꯅꯥ ꯅꯪ ꯍꯥꯏꯁꯦ ꯄꯛꯇꯦ ꯍꯥꯏꯔꯣ ꯑꯣꯀꯦ ꯄꯛꯇꯦ ꯍꯥꯏꯁꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯁꯤ ꯑꯩꯒꯤ ꯍꯦꯕꯤꯠꯅꯤ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯀꯩ ꯍꯥꯏꯕ ꯅꯌꯥꯝꯕꯒꯤꯗꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯆꯤꯜ ꯏꯅꯥꯎ 23 ꯍꯥꯏ ꯊꯥꯏꯅꯗꯗꯤ ꯌꯥꯝ ꯄꯣꯛꯅꯔꯝꯃꯤ ꯅꯠꯇ꯭ꯔꯥ ꯐꯔꯝꯅꯤ ꯊꯥꯏꯅꯗꯗꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯑꯗꯨꯃꯥꯏꯅ ꯌꯥꯝꯒꯗꯕꯅꯤ ꯊꯥꯏꯅꯗꯗꯤꯅꯦ ꯑꯉꯥꯡꯁꯦ ꯌꯥꯝꯅ ꯄꯣꯛꯑꯝꯃꯦꯕ ꯑꯃꯔꯣꯝꯗꯗꯤ ꯐꯕ ꯖꯥꯠꯅꯤ ꯑꯗꯩꯗꯤ ꯊꯣꯏꯕꯤ ꯃꯆꯥꯅ ꯏꯅꯝꯃ ꯍꯣꯏꯒꯤ ꯏꯅꯝꯃꯒꯤ ꯈꯨꯅꯣꯛꯁꯦ ꯌꯥꯝ ꯄꯦꯟꯅ ꯅꯣꯛꯑꯦꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔ ꯑꯗꯨꯝ ꯂꯩꯔꯝꯗꯧ ꯃꯥꯜꯂꯤ ꯏꯁꯧꯒ ꯂꯥꯡꯉꯝꯗꯧ ꯃꯥꯟꯗꯦ ꯑꯗꯨꯅ ꯗꯗꯥ ꯏꯅꯝꯃꯁꯦ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ ꯈꯪꯗꯦ ꯑꯩꯁꯦ ꯈꯔ ꯅꯣꯛꯀꯟꯕ ꯃꯤꯅꯦꯕ ꯑꯩꯁꯦ ꯊꯥꯡꯖꯝ ꯇꯅꯨꯅ ꯍꯥꯏ ꯍꯦꯜꯂꯣ ꯖꯣꯁꯤꯅ ꯏꯅꯥꯎ ꯏꯕꯨꯡꯉꯣ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯣꯛ ꯉꯥꯎꯔꯦꯗ ꯑꯃꯅ ꯄꯛꯇꯦ ꯑꯃꯅ ꯅꯨꯡꯉꯥꯏꯌꯦ ꯒ꯭ꯌꯥꯟ ꯃꯦꯟ ꯑꯃ ꯇꯥꯗ꯭ꯔꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯃꯌꯥꯝ ꯅꯧꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯗ ꯅꯧꯅ ꯆꯪꯉꯛꯄ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯥꯎꯔꯒꯗꯤ ꯈꯪꯉꯝꯃꯣꯏꯕ ꯑꯩꯈꯣꯏ ꯗꯥꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝꯅ ꯐꯥꯒꯤ ꯇꯧꯒꯟꯕꯅꯦꯕꯀꯣ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯤ ꯌꯥꯝ ꯅꯣꯛꯍꯟꯕꯅꯦꯕ ꯃꯥꯁꯦ ꯈꯔ ꯐꯥꯒꯤ ꯇꯧꯒꯟꯕ ꯃꯤꯅꯦꯕ ꯃꯥꯁꯦ ꯊꯣꯏꯕꯤꯆꯅꯥꯅ ꯀꯩꯕ ꯕꯁꯟꯇ ꯀꯨꯃꯥꯔ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯁꯦ ꯁꯨꯡꯉꯝ ꯍꯦꯛ ꯉꯝꯃꯣꯏ ꯀꯣ ꯑꯩ ꯍꯥꯏꯕ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯑꯩꯅ ꯃꯥꯄꯟ ꯁꯨꯕꯅꯤ ꯍꯥꯏ ꯑꯣꯀꯦ ꯕꯁꯟꯇꯅ ꯍꯥꯏꯁꯤꯅꯅꯦ ꯃꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏ ꯈꯪꯉꯦꯕ ꯃꯥꯅ ꯄꯣꯛꯄ ꯅꯠꯇꯕ ꯃꯣꯏ ꯃꯆꯤꯟ ꯃꯅꯥꯎ ꯍꯥꯏꯕ ꯔꯥꯖꯤꯞ ꯁꯤꯡꯍ PH ꯆꯥꯛ ꯆꯥꯔꯕꯣ ꯁꯤꯁ ꯍꯥꯏ ꯆꯥꯔꯦ
Rajiv nanti cara abo. Shilenzi B RR couple. Cega dadaga se yam nungsiye hai. Thank you, thank you. Thank you, RR couple. Tanu yam nungsiye ijese. Thank you so much, Tanu. Chare che hai. Tanu se kai gi oidoino, Rajiv na kai gi oidoino, RR couple na kadai gi oidoino, loi haibiro ko. RR couple ji tapu yam comment. Mafam haibiro mo loina. Aisu khangningi dana kadai kadai dagi aingonda Basanta Kumar Julia की live su yengi hai. Julia की live तो रिबो हुजिया तो बिशना ऐ दी खंग देने इने Basanta na hai ne. बसंत ना है रा बसंत जुलिया की live तो रिबो हुजिया ऐ दी खंग देने ले करो मुंडा. तो बिशना ने इना मम्मी अमा आहान बा उरगा हेक्ता मी दुगी मगुन खंगदबनी अदुना कैबा हाइजरिनी साउनु हायो ओके कैसु काइदे अथबिसना दुने ना हाइसे खंगदबगी को तौर ओइरमदोइनेबा हा अदगिदी रेबिका ना कई इंजांग चागे है रेबिका ngasi se akhoi tan oina chare hensang ngasi sangyang thongdre ko tan oina chaninge na angang sing su haire aduga moi tan nam pa me mo akhoi da su pa me angang sing su pa me ai di khra wali tan je ko pam ba se khra wali do moi pam aduga ne moi ngasi chaninge adugi chare ngasi jen ta sing hi hello Basanta Kumar natte ngasi gi natte hai okay okay Basanta nahan ngai to bodo yengi hai ba natro hoi hoi da kisna ai chatle chak thong luge noi chabagi ta wari oire chakla me hai kisna sathuro hoji puna nga chak thonga cha ni hai se nungai te ko do sathuro sakla mamani thengjala bani ne ko aduga thoi bana ai di sugnu dagi ne ina ma hai o sugnu da na hanwa di na nam kali ko thoi sugnu daga tawgiba mayam do asam nungai te da adagi di ningombam ranjana na nokpada magun yam lei khare mathil charage on nokpada magun jam na lei kari mathil charage हाइबदी खुलते हाय अच्छा रंजना थैंक यू आइगे नोकदब बुदाब लई गायना हायबदो को हराव यामना अदो ngasiगी मथेल सिदिने तन ओइना तौरे तन मा तौरे हवाई मा थोंगे अदबाय तौरगा चारे को दगी आर कपल ना इम्फाल दगी ने सोमदी कयबा फोन नंबर कोइरगलदी थेंगनसे फोन नंबर सु पामे कयबा चे खोई से याम चम्मे हाय होय होय आर कपल खोई दुम थोलक पतारदी फाल थोलक पतारदी अदुम उनदोइनी को खोई चिनाव ngakdani natrane loina unadoini sakhangnadoini buko da lakpa kanda e dum mayamda information pidakani khangalakani ko da Sharmila na inama dada na tauba hauba tando haudo male noma hauba hai okay okay khoi da tan ho sam sa thina hayaba aina haiba wale tan je dana haiba hele ba ko hauba do adu tan hauba gudingi ne khoi da no ina haure do yam so hawi ko bang adagi di Rezia Sultan la hi hello Rezia nungai ribo kamai tawrige aduga थोइबी सनाना चे जुलियागी एलबी थादे हानगी थाबदा हाइबा ओइरमगनी हानगिनी थोइबीसना अइना होजी थारि माले खलुरेबको अदुगा कोन्थौजम निंगोलना कई मथेल चारगे हाय कोन्थौजम निंगोल ngasi अखोइ तन ओइना चारे नंदी केनां चारके बसंत कुमारना इनाव अखोइदी तन चारगा चरा हेनबा ngamde hai okay lei दुबाना तब मी लई को कोइ तन पुक थनबा ngamdaba म्याम लई को दो अखोइ दि सुम थनबा ngame कमाय तइनो खंगते अदुगा तनबा ओइदोरा खोइ सा थोइ बना होय कल्ले हाय इरांग जाम कनबनेबा दो होजिकान कमाय तौरिगे थोय सुगनुदने होजिकान से इरांग से तपथरबरा कमाय तौरिगे खंगनिंगे खोइ सुको
ꯑꯗꯒꯤ ꯍꯦꯟꯕ ꯀꯦꯁꯅ ꯍꯥꯏ ꯆꯦ ꯍꯥꯏ ꯇꯥꯃꯣ ꯍꯥꯏ ꯍꯦꯟꯕꯁꯦ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯊꯥꯡꯖꯝ ꯇꯅꯨꯅ ꯂꯚꯀꯤ ꯏꯃꯣꯖꯤ ꯄꯤꯁꯜꯂꯦ ꯑꯗꯒꯤꯗꯤ ꯏꯃꯤ ꯂꯥꯏꯁ꯭ꯔꯝꯅ ꯍꯥꯏ ꯍꯦꯜꯂꯣ ꯏꯃꯤ ꯑꯗꯨꯒ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯏꯚ ꯌꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤ ꯅꯪ ꯑꯝꯇ ꯄꯥꯔꯣ ꯐꯣꯟ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯕ ꯇꯧꯋꯤꯗ ꯂꯥꯏꯚ ꯃꯤꯠꯁꯦ ꯕ꯭ꯂꯔ ꯆꯠꯂꯦ ꯌꯥꯎꯅꯤꯡꯕ ꯍꯦꯟꯃꯟꯕꯒꯤ ꯐꯣꯟ ꯆꯥꯔꯖꯀ ꯄꯋꯥꯔ ꯕꯦꯡꯀ ꯑꯃꯨꯛ ꯂꯧꯈꯠꯂꯨꯔꯦꯅꯦ ꯑꯗꯩꯗꯤ ꯅꯪꯒꯤ ꯈꯨꯄꯥꯗꯣ ꯇꯜꯂꯦ ꯔꯥꯖꯤꯞ ꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯈ꯭ꯔꯦ ꯁꯤꯡꯒ꯭ꯔꯤꯕꯣꯟꯗꯒꯤꯅꯤ ꯅꯣꯡꯃ ꯀꯣꯏꯔꯛꯀꯦ ꯕ꯭ꯔꯣ ꯁꯣꯏꯗꯅ ꯀꯣꯏꯕꯤꯔꯛꯎ ꯀꯣꯏꯔꯣ ꯀꯣꯏꯔꯣ ꯑꯗꯣ ꯃꯊꯪꯒꯤ ꯀꯃꯦꯟꯁꯤꯅ ꯑꯩꯈꯣꯏꯒꯤ ꯅꯨꯅꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏ ꯏꯇꯩꯃ ꯅꯨ ꯂꯥꯛꯑꯦ ꯆꯥꯛ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯕꯣ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯏꯕꯨꯡꯉꯣ ꯏꯕꯦꯝꯃ ꯍꯥꯏꯖꯒꯦ ꯆꯥꯔꯦ ꯆꯥꯔꯦ ꯅꯣꯏ ꯑꯗꯩꯗꯤ ꯆꯥꯔꯕꯣ ꯋꯥꯏ ꯁꯕꯤꯇꯥ ꯁꯤꯡ 7 ꯂꯥꯏꯛ ꯗꯟ ꯊꯦꯡ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯃꯌꯥꯝ ꯄ꯭ꯂꯤꯖ ꯂꯥꯏꯛ ꯇꯧꯁꯤꯟꯕꯤꯌꯨꯀꯣ ꯂꯥꯏꯛ ꯑꯗꯩꯗꯤ ꯇꯧꯕꯁꯨ ꯁꯔꯃꯤꯂꯥꯅ ꯀꯥꯎꯕꯤꯒꯅꯨ ꯀꯩꯕ ꯏꯅꯝꯃ ꯍꯌꯦꯡꯋꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯣꯀꯣ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯥꯟ ꯇꯧꯔꯤꯕꯅꯤꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯩꯗꯤ ꯁꯤꯡꯖꯃꯩꯗꯒꯤꯅꯦ ꯑꯣꯀꯦ ꯁꯔꯃꯤꯂꯥ ꯏꯔꯥꯡꯁꯨ ꯏꯪꯊꯔꯛꯄ ꯑꯗꯒꯤꯗꯤ ꯑꯩꯒꯤꯁꯨ ꯂꯥꯛꯄꯒꯤ ꯈꯨꯗꯣꯡꯆꯥꯕ ꯁꯤꯡꯖꯃꯩꯗꯤ ꯌꯥꯝ ꯄꯨꯟꯁꯤꯜꯂꯒ ꯅꯨꯡꯉꯥꯏꯕ ꯂꯥꯛꯑꯒꯦꯀꯣ ꯖꯒꯥꯅꯤꯀꯣ ꯃꯊꯣꯏꯕꯤꯁꯅꯥꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯑꯒ ꯎꯇꯤ ꯆꯥꯅꯤ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯀꯁꯥꯔꯗ ꯂꯥꯛꯂꯒ ꯗꯥꯕꯨꯡꯅ ꯇꯟ ꯍꯧꯍꯟꯅꯤ ꯏꯅꯝꯃꯗꯅ ꯁꯤꯡꯖꯨ ꯇꯧꯍꯟꯅꯤ ꯑꯗꯨꯒ ꯆꯥꯗꯣꯏꯅꯤ ꯆꯥꯗꯣꯏꯅꯦ ꯑꯣꯀꯦ ꯅꯪ ꯂꯥꯛꯑꯣ ꯊꯣꯏꯕꯤꯁꯤꯅ ꯅꯪ ꯅꯣꯏ ꯂꯥꯛꯄꯤꯗꯕꯒꯤ ꯋꯥꯅꯤ ꯂꯥꯛꯑꯣ ꯀꯣꯟꯊꯧꯖꯝ ꯂꯥꯛꯑꯒ ꯅꯤꯉꯣꯜꯅ ꯀꯩꯕ ꯉꯥꯏꯗꯣꯏꯅꯤꯀꯣ ꯀꯣꯕꯤ ꯑꯩꯈꯣꯏ ꯁꯥꯛ ꯄꯨꯜꯂꯗꯤ ꯑꯣꯏꯅ ꯆꯥꯔꯦꯁꯦ ꯏꯃꯥ ꯀꯣꯕꯤ ꯆꯥꯛ ꯍꯧꯖꯤꯛ ꯀꯣꯕꯤ ꯍꯣꯡꯕ꯭ꯔꯣ ꯑꯗꯨꯗ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯀꯣꯕꯤ ꯌꯥꯝ ꯇꯥꯡꯉꯦ ꯍꯧꯖꯤꯛ ꯕꯤꯃꯣꯜ ꯃꯣꯏꯔꯥꯡ ꯆꯥꯅ ꯀꯩꯕ ꯂꯥꯏꯛ ꯗ ꯅꯥꯏꯠ ꯊꯦꯡꯛ ꯌꯨ ꯁꯣ ꯊꯦꯡ ꯌꯨ ꯁꯣ ꯃꯆ ꯃꯆ ꯑꯗꯩꯗꯤ ꯗ ꯑꯦꯝ ꯄꯤ ꯖꯤꯅ ꯀꯩꯕ ꯇꯟ ꯍꯧꯕꯗꯣ ꯅꯣꯡꯃ ꯎꯠꯄꯤꯔꯛꯎ ꯀꯃꯥꯏꯅ ꯍꯧꯒꯦ ꯍꯥꯏꯕꯗꯣ ꯑꯩꯗꯤ ꯁꯨꯛꯍꯩ ꯍꯩꯇꯦ ꯑꯝꯇ ꯇꯝꯖꯧꯒꯦ ꯑꯣꯀꯦ ꯇꯧꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯗ ꯅꯣꯡꯃ ꯐꯖꯅ ꯍꯧꯖꯔꯛꯆꯔꯅꯤ ꯀ꯭ꯔꯤꯁꯅꯅ ꯀꯩꯕ ꯏꯆꯦꯗꯣ ꯏꯆꯧꯗꯤ ꯂꯥꯡꯗꯦ ꯑꯃꯨꯛ ꯀꯩꯕ ꯊꯥꯡꯖꯧ ꯄꯥꯏ ꯅꯣꯏ ꯈꯪꯗꯅ ꯇꯧꯔꯤꯅꯤ ꯍꯥꯏ ꯔꯦꯖꯤꯌꯥ ꯁꯨꯜꯇꯥꯅꯥꯅ ꯀꯩ ꯍꯥꯏꯕ ꯐꯣꯟ ꯕꯤꯜ ꯂꯣꯏꯈꯤꯕ ꯅꯨꯡꯉꯥꯏꯇꯕꯅ ꯑꯩ ꯅꯨꯄꯥꯗꯒꯤ ꯅꯦꯠ ꯁꯝꯂꯒ ꯅꯣꯏꯁꯨ ꯂꯥꯏꯚ ꯊꯥꯅ ꯂꯩꯔꯝꯃꯦ ꯑꯣ ꯑꯗꯩ ꯍꯦꯟꯕ ꯀꯦꯁꯅ ꯃꯅꯤꯄꯨꯔꯗꯒꯤꯅꯤ ꯀꯛꯆꯤꯡꯗꯒꯤ ꯑꯣꯀꯦ ꯑꯣ ꯋꯥꯏ ꯁꯕꯤꯇꯥꯅ ꯀꯩꯕ ꯊꯦꯡꯛ ꯌꯨ ꯆꯦ ꯑꯅꯨ ꯀꯦꯝꯁꯤ ꯑꯣ ꯑꯩꯈꯣꯏꯒ ꯁꯕꯤꯇꯥ ꯉꯁꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯑꯩꯈꯣꯏꯗꯤ ꯆꯥꯛ ꯏꯟꯖꯥꯡ ꯊꯣꯡꯗ꯭ꯔꯦ ꯌꯨꯝꯅꯥꯝ ꯑꯅꯨꯔꯃꯥ ꯏꯆꯦ ꯗꯗꯥ ꯀꯔꯤ ꯃꯊꯦꯜ ꯑꯅꯨꯄꯃꯥ ꯆꯥꯔꯒꯦ ꯍꯥꯏꯕ ꯑꯅꯨꯄꯃꯥ ꯑꯅꯨꯄꯃꯥ ꯑꯩꯈꯣꯏ ꯇꯜ ꯑꯣꯏꯅ ꯇꯧꯔꯦ ꯑꯗꯩꯗꯤ ꯉꯥꯉꯣꯝ ꯔꯟꯖꯅꯥꯅ ꯅꯤꯉꯣꯝꯕꯝ ꯔꯟꯖꯅꯥꯅ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯉꯥ ꯑꯇꯥꯎꯕꯒ ꯑꯃꯨꯛꯇ ꯆꯥꯕꯤꯔꯛꯑꯣ ꯑꯣꯀꯦ ꯆꯥꯔꯛꯀꯦ ꯔꯟꯖꯅꯥ ꯆꯥꯔꯛꯀꯦ ꯁꯔꯃꯤꯂꯥꯅ ꯀꯩꯕ ꯗꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯗꯗꯥ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯦ ꯗꯗꯥꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯍꯥꯏꯗꯣ ꯆꯨꯝꯃꯤ ꯁꯤꯡꯖꯪꯃꯩꯗꯣ ꯑꯩ ꯁꯤꯡꯖꯃꯩ ꯆꯠꯇ꯭ꯔꯤꯀꯣ ꯅꯍꯥꯟꯃꯨꯛ ꯆꯠꯂꯨꯕꯗꯣ ꯆꯠꯇꯦ ꯆꯠꯇꯦꯀꯣ ꯁꯤꯡꯖꯪꯃꯩ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯃꯐꯝꯅꯤ ꯕꯖꯥꯔ ꯇꯧꯕꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯁꯤꯡꯖꯃꯩꯗ ꯃꯣꯔꯦ ꯕꯖꯥꯔ ꯀꯥꯏ ꯂꯩꯌꯦꯕ ꯑꯣ ꯁꯝ ꯀꯩꯗꯧꯕꯝ ꯆꯦꯅꯨ ꯏꯕꯥꯏ ꯖꯣꯏ ꯂꯥꯏꯛꯗꯟ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯖꯤꯅꯥ ꯁꯤꯡꯅ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯕꯤꯛ ꯐꯦꯟꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩ ꯖꯤꯅꯥ ꯅꯣꯏꯒꯤ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯕꯤꯛ ꯐꯦꯟꯅꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯖꯤꯅꯥ ꯃꯆ ꯀꯗꯥꯏꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯕꯤꯔꯝꯃꯣ ꯊꯣꯏꯅ ꯀꯩꯕ ꯍꯧꯖꯤꯛꯄꯨꯗꯤ ꯈꯤꯇꯪ ꯐꯔꯦ ꯍꯥꯏ ꯑꯣ ꯁꯝꯅ ꯀꯩꯕ ꯆꯦ ꯏꯕꯥꯏ ꯀꯦ ꯑꯦꯝ ꯁꯤ ꯍꯥꯏꯕ ꯃꯥꯜꯂꯦꯀꯣ ꯁꯥ ꯉꯁꯤꯗꯤ ꯀꯩꯅꯣ ꯑꯣꯏꯅ ꯆꯥꯔꯦ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯕꯤꯃꯣꯜꯅ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯗꯩꯗꯤ ꯀꯣꯟꯊꯧꯖꯝ ꯅꯤꯉꯣꯜꯅ ꯌꯥꯝꯅ ꯍꯣꯡꯕꯗꯤ ꯅꯠꯇꯦꯗ ꯍꯥꯏ ꯑꯣ ꯊꯣꯏꯕꯤꯆꯅꯅ ꯂꯥꯛꯄꯤꯗꯦꯒ ꯍꯥꯏꯅꯨꯀꯣ ꯂꯝꯁꯤ ꯂꯥꯞꯄꯒꯤ ꯇꯧꯕꯅꯤ ꯂꯥꯛꯑꯗꯣꯏꯅꯤ ꯀꯨꯏꯔꯔꯣꯏ ꯏꯅꯝꯃ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯗꯤ ꯀꯁꯥꯔꯒꯤ ꯁꯨꯝ ꯚꯤꯗꯤꯑꯣꯗ ꯊꯥꯒꯠꯄꯗ ꯎꯕꯗ ꯁꯤꯡꯖꯨꯁꯦ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯃꯆꯜ ꯌꯥꯝꯅ ꯐꯖꯩꯌꯦ ꯑꯩꯈꯣꯏꯅ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨꯒꯤ ꯃꯆꯜꯗꯤ ꯃꯅꯤꯄꯨꯔꯗꯅ ꯑꯩꯈꯣꯏꯅ ꯍꯦꯟꯕ ꯑꯃ ꯃꯥꯜꯂꯤ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨ ꯍꯥꯏꯔꯗꯤ ꯉꯥꯎꯔꯦꯀꯣ ꯃꯅꯤꯄꯨꯔꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯅ ꯉꯥꯎꯔꯦ ꯍꯥꯏꯕ ꯔꯤꯖꯤꯌꯥ ꯁꯨꯜꯇꯥꯅꯅ ꯑꯩꯁꯨ ꯖꯤꯔꯤ ꯅꯤꯡꯉꯣꯜꯅꯦ ꯃꯅꯤꯄꯨꯔꯗ ꯌꯨꯝ ꯄꯥꯟꯕ ꯑꯣꯀꯦ ꯑꯗꯩꯗꯤ ꯄꯥꯝꯩ ꯖꯥꯎ ꯑꯣꯏꯔ ꯄꯦꯃꯩ ꯄꯥꯝꯩ ꯄꯩ ꯅꯣꯏꯅꯤꯒꯤ ꯄꯨꯟꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯤꯡꯕ ꯑꯣꯏꯌꯨꯀꯣ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ
thank you. Why Subitana kaiba Tubisanai Nuna kaiba LB comment pa ba namit ka sok Adune mise blur sa lay sum jeng bodo. Tubisanana how kay haige Zina sing keno ka kare Sarmila kana singjang may more market aikoy managtani yam naknay aikoy yunga oho Daidi Sapian Kuna Chakcharbu Chare Naujana Dabung Mina Mat Kaiba Mathel Hangaga Tan Chai Kakhai Kaiba Injang di Sugai Haide Hoi chumine insang di hawai thongba hawai ga tan To ga Bisana Kaiba Aidi Kasargi na Masak Fazaba Male Yapati Kasari Siko irang amni ko nang se Mataw lagi Bisa Sinjugi Macaldo Oi kanyi Ada na hin mani Moy duga na hin mani Bimol na kay ba kasar moy duga ne hin mani kasar moy duga na hin mani Kasado laiba kaino kasado laiba yamna nungayam daw male nungaye nungay yam nungay daidi ano nagba tan chari do figure semiro figure hai se masu ke daw no khoi da tan sum dam sai wai sabitana te no blue pira o hai okay sabita pirak ke ko pin duga kaino na kay ba konthojam ningol na ay kasada la adi tinasi ko dadasi hoy tinasi tabisana dabung lao ko dabung paling tureng ngala kanu ay sinasing dabung da kay ba dabung Pusing thong Cingdung lekay dagi dabung Cingdung lekay dagi na Cingdung lekay de kuis de cingdung lekay siro asidagi ro jina akhoi gi manaki cingdung lekay siro adeke ke6 manjuna kai henjang charage chenu hai masidi atatanga dugagi di hawai mosori ama thonge duga toraga chare Misanan kasar moy duda haibu kaideno ngagtana ngagsunga inong sunga ini ko kuman puroi da kuman lekay kuman Razia Sultana net sambami do thoki doi kona amuk thoki doi kona okay Razia okay bye good night ngahang tong so LB yawi da mise ta sena magi jam sathi na ngai ko Sarmila oinam na kasada jaribo na ballam laibro inama nong lay Sarmila lay keno da ne akhoi ga khadi lapne bu ko lape moina district amne aduga akoina Imphal lagi keno do maina akhoi Moirang ga satdo dumaina oigani kai chukha wari yang sana ninge number piro LB da di pi banwai LB da di nungai Razia aigi ne keno da la o Razia aigi FB da sango ko aigi FB da follow tawro aigi maming ne Anuprada Singha na leibani buko FB da aduga follow tawro aduga gidum messenger sanga ga dum number do pina bayani ko LB sida di pi da nungai te buko dudugi ne Manju net yamna nungai taba male cheche hai aigi sira ne nungai traba chappa Miss Parveen che dada chak charabo chare Parveen Jina hoy hai okay jam nak na leirami ko ai yam lapadagi oira boy khali Jina khoi na ki oira mesidi thank you so much Jina akhoi gi inak anak gi lekai singse jingbudi jenge bako khoi gi video yengi ko ikhange ba comment sa mo birakti khangra nungai te bai su ne ado samaina nak padagi samaina comment se pire bojang ni harawai December da soidana lagtoine ado chiche koi gi se kasar kaida oidoino konthojam akhoi se kasar sunai gini ko kasar sunai chandam la kai haidu gini
ꯂꯥꯛꯑꯣ ꯂꯥꯛꯑꯒ ꯑꯩꯈꯣꯏꯗ ꯗꯥꯏꯔꯦꯛ ꯂꯥꯛꯑꯣ ꯎꯅꯁꯤ ꯀꯣ ꯂꯩꯗꯤ ꯊꯣꯏꯕꯤꯁꯅꯥꯅ ꯊꯕꯤꯁꯥꯅꯕ ꯈꯪꯗꯦꯀꯣ ꯑꯩ ꯈꯨꯃꯟꯄꯨꯔ ꯈꯨꯃꯟ ꯂꯩꯀꯥꯏ ꯀꯥꯏꯅ ꯃꯁꯥꯅ ꯈꯪꯂꯝꯂꯅꯤ ꯑꯩ ꯈꯪꯗꯦ ꯋꯥꯏ ꯁꯕꯤꯇꯥ ꯆꯪꯉꯁꯤ ꯑꯅꯨ ꯌꯥꯝ ꯐꯖꯩꯌꯦ ꯊꯦꯡꯛ ꯌꯨ ꯁꯕꯤꯇꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯑꯦꯝ ꯄꯤ ꯃꯆ ꯁꯤꯅ ꯌꯨꯇꯨꯕ ꯍꯥꯡꯕꯗꯒꯤ ꯀꯁꯥꯔꯒ ꯃꯅꯤꯄꯨꯔꯒ ꯌꯥꯝꯅ ꯅꯛꯅꯅ ꯂꯩꯕ ꯑꯣꯏꯅ ꯈꯜꯂꯦ ꯁꯨꯃꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏꯒ ꯇꯧꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯆꯠꯅꯤꯡꯕ ꯂꯝꯅꯦ ꯍꯥꯏ ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯀꯁꯥꯔꯗ ꯅꯨꯡꯉꯥꯏꯌꯦ ꯌꯥꯝ ꯂꯥꯛꯑꯣ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ ꯑꯁꯦꯡꯕ ꯁꯨꯃꯥꯏꯅ ꯀꯅꯦꯛꯁꯟ ꯑꯗꯨꯃꯥꯏꯅ ꯂꯩꯅꯕꯁꯦ ꯑꯁꯦꯡꯕꯒꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯔꯛꯄꯗꯣ ꯇꯞ ꯇꯞꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯛꯄꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯌꯦꯕꯀꯣ ꯄ꯭ꯔꯤꯇꯤ ꯁꯤꯡꯍ ꯍꯥꯏ ꯆꯦꯅꯨ ꯍꯦꯜꯂꯣ ꯄ꯭ꯔꯤꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯁꯔꯃꯤꯂꯥ ꯎꯀ꯭ꯔꯝꯅ ꯅꯪ ꯈꯪꯕ꯭ꯔ ꯄ꯭ꯔꯤꯇꯤꯁꯦ ꯈꯪꯗꯦ ꯈꯪꯗ꯭ꯔꯁꯨ ꯌꯥꯝ ꯈꯪꯅ ꯑꯩꯒꯤ ꯅꯠꯇꯦ ꯑꯩꯒꯤ ꯚꯤꯌꯣꯔꯁꯦ ꯑꯩꯒꯤ ꯁꯞꯁꯀ꯭ꯔꯥꯏꯕꯔꯅꯦ ꯑꯩꯒꯤ ꯏꯅꯥꯎ ꯉꯛꯇꯅꯤꯀꯣ ꯑꯩꯈꯣꯏ ꯃꯁꯛꯀ ꯑꯗꯨꯒꯤꯅꯦ ꯈꯪꯅꯕ ꯑꯩꯅ ꯍꯥꯏ ꯍꯦꯜꯂꯣ ꯍꯥꯏꯅ ꯔꯤꯁ ꯇꯧꯔꯤꯁꯦ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯁꯨ ꯀꯣꯏꯔꯛꯀꯦ ꯅꯣꯏꯗ ꯏꯅꯃ ꯁꯔꯃꯤꯂꯥ ꯑꯣꯀ꯭ꯔꯝ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯂꯥꯛꯑꯣ ꯁꯔꯃꯤꯂꯥ ꯂꯥꯛꯑꯣ ꯃꯤꯁ ꯀꯣꯏꯔꯛꯑꯣ ꯄ꯭ꯔꯕꯤꯟꯅ ꯀꯩꯕꯆꯦꯒꯤ ꯏꯆꯥ ꯀꯌꯥꯅꯣ ꯑꯅꯤꯅꯤ ꯑꯅꯤꯅꯦ ꯄ꯭ꯔꯕꯤꯟ ꯑꯉꯥꯡ ꯑꯅꯤ ꯁꯨꯔꯦ ꯑꯩ ꯄ꯭ꯔꯦꯃꯤꯁ ꯆꯥꯎꯅ ꯑꯉꯥꯡ ꯑꯍꯨꯝ ꯃꯔꯤ ꯄꯣꯛꯑꯣ ꯑꯅꯤꯁꯤꯅ ꯑꯅꯤꯁꯤꯅ ꯀꯩ ꯍꯥꯏꯕ ꯇꯣꯛꯈ꯭ꯔ ꯇꯣꯛꯂꯒꯦ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯕ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯁꯤ ꯃꯇꯥꯡꯁꯤꯗꯤ ꯑꯩ ꯍꯥꯏꯕ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯃꯥꯡꯉꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯃꯇꯝꯁꯦ ꯑꯩ ꯍꯨꯁ ꯃꯥꯡꯈ꯭ꯔꯦ ꯅꯥꯎꯆꯥꯅ ꯀꯩ ꯍꯥꯏꯕ ꯗꯥꯕꯨꯡ ꯗꯥꯏꯔꯦꯛ ꯍꯦꯛꯇ ꯍꯥꯏꯔꯦ ꯊꯣꯏꯕꯤꯁꯅꯥꯗ ꯗꯥꯏꯔꯦꯛ ꯉꯥꯡꯒꯗꯕ ꯍꯧꯖꯤꯛ ꯃꯇꯝꯁꯦ ꯀꯩꯅꯣ ꯀꯔꯤꯅꯣ ꯃꯩꯁꯦ ꯇꯧꯔꯤꯁꯦ ꯈꯞꯄꯤꯁꯤꯕꯨꯗ ꯑꯗꯨ ꯌꯦꯡꯉꯣ ꯏꯆꯦ ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯎꯕꯁꯦ ꯌꯥꯝ ꯀꯩꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯒꯅꯤꯀꯣ ꯆꯤꯡꯃꯩꯔꯣꯡ ꯆꯤꯡꯃꯩꯔꯣꯡꯗꯒꯤꯅꯦ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯑꯩꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯌꯨꯝ ꯏꯪꯈꯣꯜ ꯆꯥꯎꯕꯁꯦ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯂꯣꯏꯁꯤꯟꯕꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯅꯨꯡꯉꯥꯏ ꯑꯃꯔꯣꯝꯗ ꯋꯥꯏ ꯃꯤꯗꯣ ꯌꯥꯝꯅ ꯂꯩꯇꯕꯅꯤꯅꯀꯣ ꯂꯣꯏꯁꯟ ꯈꯣꯝꯖꯤꯟꯂꯛꯄꯗꯗꯤ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯏꯑꯦꯕ ꯊꯣꯏꯕꯤꯁꯅꯥ ꯅꯥꯎꯆꯥ ꯑꯗꯨꯅꯤ ꯍꯥꯏꯁꯦ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯀꯩꯖꯥꯗ꯭ꯔꯤꯔꯣ ꯑꯗꯨꯒ ꯅꯥꯎꯆꯥꯅ ꯍꯥ ꯂꯥꯎꯅꯣ ꯐ꯭ꯔꯦꯖꯤꯅꯥꯅ ꯑꯩꯈꯣꯏ ꯅꯣꯏꯒꯤ ꯚꯤꯗꯤꯑꯣ ꯗꯦꯜꯂꯤ ꯌꯦꯡꯉꯤ ꯃꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯌꯦ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯖꯤꯅꯥ ꯖꯤꯅꯥꯁꯦ ꯆꯤꯡꯅꯣꯜ ꯂꯩꯀꯥꯏ ꯀꯅꯥꯒꯤ ꯀꯔꯝꯕ ꯁꯥꯒꯩꯒꯤ ꯑꯣꯏꯗꯣꯏꯅꯣ ꯍꯥꯏꯔꯝꯃꯨꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃ ꯑꯩꯅ ꯑꯍꯥꯟꯕ ꯏꯅꯝꯃꯒꯤ ꯑꯦꯜꯕꯤ ꯂꯥꯛꯄꯗꯣ ꯑꯗꯨ ꯊꯥꯈꯤꯕꯅꯦ ꯀꯩ ꯍꯥꯏꯅꯣ ꯈꯪꯗ꯭ꯔꯦ ꯑꯗꯨꯋꯥꯏꯒꯤꯗꯗꯤ ꯁꯨꯃꯥꯏ ꯈꯪꯅꯒꯤ ꯊꯥꯖꯗꯦ ꯁꯨꯃꯥꯏꯅ ꯈꯪꯅꯒꯤ ꯊꯥꯖꯗꯦ ꯑꯗꯒꯤ ꯄ꯭ꯔꯕꯤꯟꯅ ꯀꯩ ꯍꯥꯏꯅꯣ ꯊꯣꯏꯕꯤꯁꯅꯥ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦꯉꯣ ꯅꯪ ꯍꯥꯏꯁꯦ ꯄ꯭ꯔꯕꯤꯟꯅ ꯌꯥꯝ ꯆꯝꯃꯦ ꯆꯦꯁꯦ ꯆꯦꯒ ꯗꯗꯥꯒꯁꯦ ꯗꯗꯥꯒꯁꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯄ꯭ꯔꯕꯤꯟ ꯑꯗꯒꯤꯗꯤ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯏꯅꯥꯎ ꯑꯩꯗꯤ ꯀꯩꯕ ꯅꯣꯏꯗ ꯀꯣꯏꯔꯛꯄ ꯇꯜꯂꯦ ꯏꯁꯤꯡ ꯑꯃꯨꯛ ꯊꯨꯝꯂꯛꯂꯗꯤ ꯌꯥꯝ ꯆꯨꯝꯕ ꯋꯥꯐꯝꯅꯤ ꯑꯁꯦꯡꯕꯩꯅꯦ ꯏꯁꯤꯡ ꯊꯨꯝꯕꯤ ꯀꯔꯕꯥꯔꯁꯤꯗꯅꯦ ꯑꯩ ꯑꯗꯨꯝ ꯂꯣꯏꯔꯕꯅꯤ ꯏꯁꯥꯁꯦ ꯔꯟꯖꯅꯥꯅ ꯏꯆꯦꯁꯦ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯖꯕ ꯐꯖꯕꯁꯦ ꯍꯦꯜꯂꯦ ꯍꯦꯜꯂꯩ ꯀꯥꯏꯗꯩꯅꯣꯗ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯑꯗꯨꯃꯥꯏ ꯍꯥꯏꯔꯛꯀꯅꯨ ꯍꯌꯦꯡ ꯊꯕꯛ ꯁꯨꯕ ꯌꯥꯔꯔꯣꯏ ꯅꯣꯏ ꯀꯥꯏꯗꯩ ꯃꯣꯏ ꯑꯗꯨꯝ ꯐꯥꯒꯤ ꯇꯧꯔꯛꯏꯅꯤꯗ ꯑꯩꯉꯣꯟꯗ ꯑꯩ ꯐꯝ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯆꯥꯎꯅ ꯍꯥꯏꯀꯣ ꯑꯗꯨꯒ ꯀꯩꯕ MPG18ꯅ ꯑꯅꯨꯒꯤ ꯍꯦꯌꯔ ꯏꯁꯇꯥꯏꯜꯁꯦ ꯅꯨꯡꯁꯤ ꯌꯥꯝ ꯐꯖꯊꯣꯛꯑꯦ ꯊꯦꯡꯛ ꯌꯨ ꯑꯩ ꯑꯗꯨꯝ ꯀꯥꯕꯛ ꯁꯥꯕꯛ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯍꯥꯠꯇꯣꯔꯛꯄꯅꯤꯗ ꯏꯕꯨꯡꯉꯣꯒ ꯍꯥꯏꯕ ꯑꯗꯨꯒ ꯑꯩꯗꯤ ꯑꯕꯨꯡꯉꯣꯒ ꯍꯥꯏꯕ ꯑꯕꯨꯡꯉꯣꯒ ꯍꯥꯏꯕ ꯍꯥꯏ ꯑꯣꯀꯦ ꯑꯣ ꯈꯪꯉꯦ ꯄ꯭ꯔꯕꯤꯟꯅ ꯆꯦ ꯗꯗꯥ ꯅꯨꯡꯇꯤꯒꯤ ꯂꯥꯏꯚ ꯊꯥꯔꯒꯣ ꯆꯦ ꯍꯥꯏ ꯅꯨꯡꯇꯤꯒꯤ ꯊꯥꯕꯁꯦ ꯉꯝꯗꯕꯒꯤꯅꯤ ꯄ꯭ꯔꯕꯤꯟ ꯅꯨꯡꯇꯤꯒꯤ ꯊꯥꯅꯤꯡꯉꯤ ꯅꯨꯡꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯦꯕꯀꯣ ꯑꯗꯣ ꯗꯥꯁꯨ ꯊꯕꯛ ꯌꯥꯝꯅ ꯆꯤꯟꯖꯕꯀꯣ ꯑꯗꯣ ꯊꯕꯛꯁꯦ ꯆꯤꯟꯖꯕꯅꯤꯅ ꯅꯪ ꯊꯥꯔꯝꯃꯤꯗꯣ ꯊꯕꯛꯁꯦ ꯌꯥꯝ ꯆꯤꯟꯖꯩꯑꯕꯀꯣ ꯑꯩꯈꯣꯏ ꯗꯥꯁꯦ ꯑꯗꯨꯗꯨꯒꯤꯁꯨ ꯗꯥ ꯌꯥꯎꯗ꯭ꯔꯒꯗꯤ ꯑꯩ ꯏꯇꯣꯝꯇꯁꯨ ꯑꯦꯜꯕꯤꯗꯣ ꯇꯧꯅꯤꯡꯗꯦꯕ ꯑꯗꯨꯗꯨꯅ ꯑꯦꯜꯕꯤꯁꯦ ꯗꯦꯂꯤ ꯊꯥꯕ ꯉꯝꯗꯦꯀꯣ ꯁꯥꯎꯕ ꯌꯥꯗꯦ ꯑꯗꯨꯕꯨ ꯃꯔꯛ ꯃꯌꯥꯗ ꯁꯨꯝ ꯊꯥꯔꯛꯀꯅꯤꯀꯣ
ꯑꯗꯨꯒ ꯔꯟꯖꯅꯥ ꯁꯤꯡꯍꯅ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯁꯦꯡꯕꯩꯅꯦ ꯍꯥꯏ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯔꯟꯖꯅꯥ ꯊꯥꯒꯠꯄꯤꯔꯛꯄꯒꯤꯗꯃꯛꯇ ꯊꯦꯡꯛ ꯌꯨ ꯕꯁꯟꯇ ꯀꯨꯃꯥꯔꯅ ꯏꯁꯤꯡ ꯐꯔꯀꯥꯟꯗ ꯂꯥꯛꯀꯦ ꯑꯗꯨꯅꯦ ꯀꯩꯅꯣ ꯃꯇꯝꯗ ꯂꯥꯛꯑꯣ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯝꯊꯥ ꯃꯇꯝꯗ ꯂꯥꯛꯑꯣꯕ Isingnaga ꯖꯅꯋꯥꯔꯤ thapakmu yauba kana lao. ꯖꯅꯋꯥꯔꯤ Chak saram ꯐꯦꯕꯋꯥꯔꯤ chaminis. ꯐꯦꯕꯋꯥꯔꯤ ꯃꯥꯔꯆ ꯑꯦꯄ꯭ꯔꯤꯜ ꯁ꯭ꯋꯥꯏ ꯃꯇꯝꯁꯦ ꯑꯁꯤꯗꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏ ꯁꯤꯗꯀꯣ ꯑꯗꯨꯒ ꯅꯣꯡꯖꯨ ꯄꯟꯊꯥꯗꯗꯤ ꯑꯁ ꯍꯥꯏ ꯀꯥꯟꯅꯗ꯭ꯔꯦ ꯑꯩꯐꯥꯎ Si kana ꯂꯩꯅꯤꯡꯗꯦ no se. Sidam changai posam mai jangai je kana. ꯀꯅꯥꯅꯣ ꯑꯩ ꯀꯤꯔꯨꯔꯤꯁꯤ ꯀꯅꯥꯅꯣ ꯑꯩꯅ ꯄꯣꯠꯁꯝꯕꯝꯅ ꯀꯩ ꯏꯟꯖꯥꯡ ꯆꯥꯒꯦ ꯆꯦ ꯍꯥꯏꯅ ꯉꯁꯥꯏꯗꯩ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯄꯣꯠꯁꯝꯕꯝ ꯑꯩꯁꯨ ꯊꯣꯛꯈ꯭ꯔ ꯃꯥꯜꯂꯦꯅ ꯈꯜꯂꯤꯅꯦ ꯉꯁꯥꯏꯗꯒꯤ Kana lo posam mai je. ꯉꯁꯤꯁꯦ ꯀꯩꯅꯣ ꯆꯥꯏꯌꯦ ꯄꯣꯠꯁꯝꯕꯝ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯅꯪꯗꯤ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯛꯀꯦ Ni tagum ꯗꯦꯕꯤꯠ to. ꯎꯁꯝꯅ ꯏꯕꯥꯏ ꯍꯥꯏ ꯍꯥꯏ ꯏꯕꯥꯏꯗ ꯍꯥꯏ ꯇꯧꯔꯛꯏ Hi. ꯑꯗꯒꯤꯗꯤ ꯄ꯭ꯔꯕꯤꯟꯅ ꯆꯦ ꯗꯗꯥ ꯒꯨꯗ ꯅꯥꯏꯠ ꯃꯊꯪ ꯑꯦꯜꯕꯤ ꯊꯥꯔꯛꯑꯣꯀꯣ ꯍꯥꯏ ꯑꯣꯀꯦ ꯄ꯭ꯔꯕꯤꯟ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ Nausana ꯗ꯭ꯔꯤꯝ posam lae hai. ꯄꯣꯠꯁꯝꯕꯝ ꯂꯥꯛꯑꯦ David usumna ichesu khuramjari hai. ꯈꯨꯔꯨꯝꯖꯔꯤ ꯗꯦꯕꯤꯠ ꯅꯆꯦꯒꯤ Daidi. ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ Posam ikai he lakpada karigi mathang lakadaba kai ikai he lakadaba kiredi mathang kiredi mathang lakadaba hai. Pachama tamu. ꯀꯤꯔꯦꯗ ꯃꯊꯪ ꯂꯥꯛꯀꯗꯕ ꯍꯥꯏꯔꯝꯒꯅꯤ Ai sei mili ꯆꯦ ꯃꯤꯂꯤ lai. ꯂꯥꯛꯑꯦ ꯍꯦꯜꯂꯣ ꯕꯨꯡ ꯑꯅꯨ ꯑꯦꯟ ꯊꯣꯏꯕꯤꯁꯅꯥ ꯆꯦ ꯋꯦꯜꯀꯝ ꯅꯅꯥꯎꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯆꯦ ꯑꯩ ꯖꯨꯂꯤꯌꯥꯗ ꯉꯁꯤ ꯐꯣꯟ ꯇꯧꯔꯛꯀꯦ ꯇꯧꯔꯝꯕꯅꯤ ꯆꯦ ꯑꯗꯣ ꯑꯗꯨꯝ ꯊꯕꯛ ꯆꯤꯟꯕꯗꯅꯦ ꯑꯗꯨꯝ ꯇꯧꯔꯛꯇ꯭ꯔꯦ ꯍꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯀꯦꯀꯣ ꯆꯦ ꯑꯗꯨꯒ ꯆꯥꯛ ꯆꯥꯔꯕꯣ ꯆꯤꯆꯦ ꯑꯗꯒꯤ ꯗꯦꯕꯤꯠ ꯎꯁꯝꯅ ꯃꯌꯥꯝꯁꯨ ꯈꯨꯔꯨꯝꯖꯔꯤ ꯍꯥꯏꯅ ꯗꯦꯕꯤꯠꯅ ꯃꯌꯥꯝꯗ ꯈꯨꯔꯨꯝꯃꯩꯀꯣ ꯑꯗꯨꯒ Ko ai sida mi amakak kena tau ke? Edmond ꯆꯦꯗ ꯀꯩꯅꯣ ꯍꯥꯞꯄꯤꯕ Aiko ꯕ꯭ꯂꯨ ꯄꯤꯔꯤꯕ Tang aiko ko ꯑꯩ ꯃꯤꯠꯁꯦ ꯀꯩꯅꯣꯝ ꯇꯧꯔꯤꯗ ꯃꯤꯠꯁꯦ Mayam ꯐꯥꯖꯟꯕ asida ꯑꯗꯨꯃꯥꯏꯅ kwai kaino Zina daidi David Usam kwai mayam punamak aina sida blue piriba mili ngariam maina blue taun thamise sigi akhoi itei masida mayam kwai mayam na mai chu channel leibini yam satina nungsiba channel ni ko mayam jenga khangani adana akhoi itei masida support tawbiyo mayam kwai mayam punamak na daidi ꯃꯤꯂꯤ ꯉꯥꯏꯔꯦꯝꯕ ꯃꯥꯏꯅ ꯂꯩꯕꯁꯤꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨꯀꯣ Zina singna ke ba khanjirak pam mai ꯈꯟꯖꯤꯔꯥꯛꯄ ꯃꯥꯏꯅ ꯂꯩꯕ꯭ꯔꯣ khanjirak ꯃꯣꯏꯒꯤ pam ꯀꯩꯅꯣꯗ chingdola kai dara moina tongan ba sagai moy ko kai samga huirem ga di khange ko atopa ke no se di gam khang ꯗꯦꯕꯤꯠꯅ ꯀꯩ ꯍꯥꯏꯕ ibai kari mathel no tanoina taure David David sana na ise nungsibi ama lae hello se mili hai Zina message kal ke me ise ite ma mili na ke hoi hayeng tau ro hai ꯍꯣꯏ ꯍꯣꯏ ꯆꯦ ꯍꯌꯦꯡ ꯇꯧꯔꯛꯀꯦ Tarisoi Maring na hello sister amuk thengnare live chak charbo hai ꯍꯣꯏ ꯍꯣꯏ ꯆꯥꯔꯦ ꯆꯥꯔꯦ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯣꯔꯤꯁꯥ ꯅꯨꯡꯁꯤꯕꯅꯤꯀꯣ ꯇꯣꯔꯤꯁꯥꯁꯦ ꯌꯥꯝꯅ David Usam na ꯅꯆꯦꯒꯤ ai ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯕꯒꯤ ꯊꯦꯡꯛ ai ꯌꯨ kaurabo ibai ꯗꯦꯕꯤꯠꯅ ꯅꯪ ꯀꯥꯎꯔꯕ ꯗꯦꯕꯤꯠ ꯀꯩꯅꯣꯔꯣ ꯗꯦꯕꯤꯠꯇꯤ ꯅꯪꯉꯣꯟꯗ ꯏꯕꯥꯏ ꯀꯧꯔꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯤ ꯃꯆꯤꯟꯒꯤ ꯗꯦꯕꯤꯠꯇ David Usam ai jimi kauganda binang koi kauri ꯑꯩꯁꯨ ꯃꯤ ꯀꯧꯒꯟꯗꯅ ꯀꯃꯥꯏꯅ ai ꯀꯥꯎꯔꯤꯅꯣ se ai ama leiba aina paisa pugiba midadi kauyo ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯑꯩꯅ ꯄꯩꯁꯥ ꯄꯨꯈꯤꯕ ꯑꯣ ꯅꯪꯅ ꯄꯨꯔꯨꯕ de malem ꯀꯥꯔꯟꯅꯤꯀꯣ khetri mayum na ke chak charbo chare malem David Usam hojai gine hai okay ꯗꯦꯕꯤꯠ ꯍꯣꯖꯥꯏꯒꯤ ꯅꯪ ꯈꯪꯕ꯭ꯔꯣ ꯈꯪꯅꯕ꯭ꯔꯣ ꯊꯦꯡꯛ ꯌꯨ ꯗꯦꯕꯤꯠ ꯍꯣꯖꯥꯏꯗꯒꯤ ꯑꯩꯒꯤ ꯑꯦꯜꯕꯤ ꯌꯥꯎꯕꯤꯔꯛꯄꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏ Jolin ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯍꯣꯖꯥꯏꯒꯤ ꯄꯥꯎ ꯈꯔ ꯍꯥꯏꯔꯛꯎꯅꯦ ꯍꯣꯖꯥꯏ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯣꯖꯥꯏꯗ ꯀꯃꯥꯏ ꯇꯧꯅꯔꯤꯒꯦ Hainamai Zolina ꯍꯦꯜꯂꯣ ꯖꯣꯂꯤ Konthau Ningon ai kainomta hangeko hango ꯍꯪꯉꯣ isung kaide Torisa na kaiba nungairiye che noidi nungairamni rongni khale maramdi iteina yam nokallamani chedi ꯅꯨꯡꯉꯥꯏꯔꯤ ꯇꯣꯔꯤꯁꯥ ꯅꯨꯡꯉꯥꯏꯔꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯤꯀꯣ daidi David ꯍꯔꯥꯎ Usamna ꯍꯔꯥꯎꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯂꯩꯔꯤ David Usamna RJ Bijen gi friend ne okay
RJ ꯍꯣꯏ BJ ꯅꯣꯏ ꯄꯥꯎ ꯐꯥꯎꯅꯗ꯭ꯔꯦꯗ ꯍꯧꯖꯤꯛꯀꯥꯟ ꯊꯣꯏꯕꯤꯁꯅꯥꯅ ꯗꯥꯕꯨꯡꯒꯤ ꯀꯥꯔꯟꯗ ꯑꯩꯁꯦ ꯅꯨꯡꯗꯥꯡꯅꯤ ꯍꯥꯏꯕ ꯍꯦꯛꯇ ꯀꯥꯎꯊꯣꯛꯄ ꯍꯦꯛꯇ ꯅꯣꯛꯈꯤꯕ ꯍꯧꯅꯥꯏ ꯖꯣꯂꯤ ꯅꯣꯁ꯭ꯔꯝꯅ ꯀꯩꯕ ꯗꯗꯥꯁꯦ ꯅꯍꯥ ꯌꯥꯝ ꯑꯣꯏꯔꯝꯃꯦ ꯉꯁꯤꯗꯤ matang sagi sanu itai kuram ꯅꯪꯅ ꯃꯥꯏ ꯌꯦꯡꯍꯜꯂꯣ itai Karimganj lomdadi chatro amta Karimganj lomda ꯀꯌꯥ Karimganj ꯆꯠꯇꯦ ꯃꯊꯧ ꯂꯩꯇꯕꯅꯤꯅꯀꯣ ꯆꯅꯨ ꯑꯩꯈꯣꯏ ꯀꯔꯤꯒꯟꯁ ꯂꯣꯝꯗꯗꯤ ꯃꯊꯧꯗꯣ ꯀꯌꯥ Tanuna ꯂꯩꯇꯕꯅꯤ Karimganj ꯆꯠꯇꯦꯕ district kira ꯖꯤꯅꯥ jina singna chenu tumning labo ꯇꯨꯝꯅꯤꯡꯕ ꯃꯥꯟꯕ꯭ꯔꯥ ꯑꯩꯁꯦ ꯇꯨꯝꯅꯤꯡꯉꯦ ꯈꯔ ꯈꯔ actually pung mapanda magi kena ꯇꯨꯝꯕꯒꯤ expire ꯇꯥꯏꯃꯤꯡꯅꯦꯕ timing ni magi ꯇꯨꯝꯅꯤꯡꯉꯦ ꯃꯤꯠꯁꯦ ꯈꯔꯒ ꯈꯨꯕꯁꯤꯗꯅꯦ ꯑꯇꯩꯁꯨ ꯍꯦꯟꯅ ꯈꯨꯖꯜꯂꯛꯑꯦꯕ ꯑꯗꯩꯗꯤ ꯄꯨꯡ 1 ꯃꯈꯥꯏ ꯐꯥꯎꯗꯤ ꯇꯧꯔꯁꯤꯀꯣ ꯄꯨꯡ ꯖꯤꯅꯥ 1 ꯍꯦꯜꯂꯦ ꯆꯦꯅꯨ ꯇꯨꯝꯅꯤꯡꯉꯕꯣ ꯗꯦꯕꯤꯠꯅ ꯗꯦꯕꯤꯅ ꯂꯥꯏꯔ ꯃꯆꯥꯒꯤ ꯈꯨꯆꯥꯅꯤ ꯑꯣ ꯀ ꯂꯥꯏꯔ ꯃꯆꯥꯒꯤ ꯈꯨꯠꯆꯥꯅꯤ ꯑꯩ ꯑꯣꯀꯦ ꯑꯣꯀꯦ ꯍꯥꯏꯌꯦ ꯑꯣꯀꯦ 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 ꯈꯪꯉꯦ 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 ꯍꯥꯏꯔ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯆꯦꯅꯦꯜ ꯃꯤꯡꯗꯣ ꯑꯣꯏꯅ ꯈꯪꯅꯕꯅꯤꯅꯀꯣ ꯍꯣꯏ ꯍꯣꯏ ꯃꯤꯡ ꯑꯣꯏꯅ ꯂꯥꯛꯄꯗꯗꯤ ꯈꯪꯗ꯭ꯔꯦ ꯈꯪꯗꯕ ꯆꯅꯨꯅ ꯃꯅꯤꯄꯨꯔꯒꯤꯅꯦ ꯑꯣꯀꯦ ꯃꯅꯤꯄꯨꯔꯒꯤꯅꯦ ꯆꯅꯨ ꯊꯣꯏꯕꯤꯆꯅꯥꯅ ꯏꯅꯝꯃ ꯇꯨꯝꯕ ꯃꯇꯝ ꯍꯦꯟꯗꯣꯛꯈ꯭ꯔꯒꯦ ꯇꯨꯝꯕ ꯌꯥꯔꯣꯏ ꯑꯗꯣ 10:30 10:30ꯗ ꯂꯣꯏꯁꯟꯁꯤꯀꯣ ꯃꯌꯥꯝ 10:30 ꯐꯥꯎ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯗꯨꯒ 10:30ꯗꯒꯤꯗꯤ ꯑꯩ LB ꯂꯣꯏꯁꯟꯒꯦꯀꯣ ꯇꯨꯝꯅꯤꯡꯉꯥꯏ ꯃꯤꯠꯁꯦ ꯀꯛ ꯆꯤꯡꯕ ꯋꯥꯅꯤꯗ ꯗꯦꯕꯤꯗꯁꯨꯅ ꯍꯣꯏ ꯚꯥꯏ ꯀꯣꯃꯦꯟ ꯏꯔꯣ ꯃꯌꯥꯝ ꯀꯣꯃꯦꯟ ꯄꯤꯊꯔꯛꯑꯣ ꯊꯦꯡꯂꯛꯑꯕ ꯃꯇꯝꯁꯤꯗ ꯇꯨꯝꯅꯤꯡꯉꯛꯄ ꯍꯥꯏꯁꯦ ꯈꯥꯝꯕ ꯌꯥꯗꯦ ꯑꯅꯣ ꯈꯨꯃꯟꯒꯤ ꯍꯀꯥꯝꯅ ꯇꯜꯂꯦ ꯑꯩꯁꯨ ꯖꯣꯂꯤ ꯑꯁꯨꯝꯅ ꯀꯩꯕ ꯏꯅꯝꯃ ꯗꯗꯥꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯑꯩꯈꯣꯏ ꯗꯗꯥꯒꯤ ꯆꯍꯤ ꯍꯅꯨꯔꯦ 43 4 ꯌꯧꯗꯣꯔꯦ ꯑꯩꯈꯣꯏ ꯑꯗꯥꯒꯤꯅꯦ ꯑꯩꯈꯣꯏ ꯗꯥꯒꯤ ꯍꯌꯦꯡ ꯗꯦꯠ 5 ꯑꯥꯒꯁꯀꯤ ꯗꯦꯠ 5ꯇ ꯑꯩꯈꯣꯏ ꯗꯥꯒꯤ ꯕꯔꯊꯗꯦꯅꯦꯕꯀꯣ 45 44 ꯑꯗꯨꯒ ꯑꯗꯨꯒ 44 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯗꯣꯏꯔꯥ 43 ꯔ ꯑꯗ 43 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒ 44 ꯔꯟꯅꯤꯡ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯥ ꯑꯗꯨꯒꯩꯒ ꯑꯩꯈꯣꯏ ꯗꯥꯁꯦ 43 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯔꯒ 44 ꯔꯟꯅꯤꯡ ꯑꯣꯏꯔꯅꯤ ꯃꯥꯒꯤ ꯑꯦꯖ ꯆꯍꯤꯁꯦꯀꯣ ꯄꯥꯏꯔꯦ ꯇꯣꯂꯣꯞ ꯍꯦꯟꯒꯠꯂꯦ ꯍꯔꯥꯎꯔꯦ ꯑꯩꯈꯣꯏꯗꯤ ꯆꯍꯤ ꯌꯥꯝꯈꯠꯂꯛꯄꯁꯦ ꯍꯔꯥꯎꯅꯤꯡꯉꯥꯏ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯊꯣꯏꯕꯤꯆꯅꯥꯅ ꯇꯁ ꯀꯝꯗꯧꯏ ꯅꯍꯥꯟ LB ꯂꯥꯛꯑꯣꯁꯨ ꯂꯥꯛꯇꯦ ꯑꯩꯅ ꯍꯥꯏꯕꯤꯔꯦ ꯈꯪꯗꯦ ꯉꯁꯤꯗꯤ ꯅꯨꯡꯉꯥꯏꯅꯤꯌꯦ ꯀꯩꯅꯣ ꯍꯥꯏꯁꯦ ꯖꯦꯡꯕ ꯃꯣꯏꯅ ꯀꯔꯤꯝꯒꯟꯖ ꯑꯣꯏ ꯃꯥꯜꯂꯦ ꯗꯥꯁꯅꯥꯗꯣ ꯃꯣꯏ ꯀꯔꯤꯝꯒꯟꯖꯅꯤ ꯀꯔꯤꯝꯒꯟꯖꯀꯤꯅꯤ ꯃꯣꯏꯅ ꯗꯦꯕꯤꯠ ꯎꯁꯝꯅ ꯏꯕꯥꯏ ꯊꯕꯛ ꯆꯤꯟꯕꯅ ꯚꯤꯗꯤꯑꯣꯁꯨ ꯊꯥꯒꯠꯄ ꯉꯝꯗ꯭ꯔꯦ ꯃꯌꯥꯝꯒꯤꯁꯨ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯌꯥꯗꯕꯅꯤꯀꯣ ꯍꯦꯛꯇ ꯌꯥꯗꯕꯅꯤ ꯆꯦꯅꯦꯜ ꯃꯦꯟꯇꯦꯟ ꯇꯧꯕꯁꯦ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯕꯅꯤꯀꯣ ꯗꯦꯕꯤꯠ ꯅꯥꯎꯆꯥꯅ ꯀꯩꯕ ꯏꯆꯦ ꯄꯩꯁꯥ ꯇꯥꯅꯤꯡꯉꯦ ꯏꯆꯦꯁꯦ ꯄꯩꯁꯥ ꯊꯥꯅꯤꯡꯉꯦ ꯍꯥꯏ ꯊꯥꯅꯤꯡꯉꯦꯔ ꯀꯩꯒꯤꯅꯣ ꯅꯥꯎꯆꯥ ꯏꯁꯩꯁꯦ ꯄꯩꯁꯥ ꯊꯥꯅꯤꯡꯉꯦ ꯍꯥꯏꯕ ꯏꯁꯩꯁꯦ ꯍꯥꯏꯔꯣ ꯑꯩꯅ ꯁꯛꯈꯤꯕ ꯏꯁꯩꯗꯣ ꯑꯣ ꯏꯁꯩꯁꯦ ꯄꯩꯁꯥ ꯊꯥꯅꯤꯡꯉꯦ ꯆꯅꯨꯅ ꯃꯤꯁꯦ 40ꯗꯁꯨ ꯑꯆꯧ ꯑꯆꯧꯕ ꯀꯩꯕ ꯂꯥꯟꯊꯣꯛ ꯑꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯃꯤꯁꯦ 40ꯗ ꯗꯁꯥ ꯑꯆꯧ ꯑꯆꯧꯕ ꯂꯥꯟꯊꯣꯛꯑꯝꯃꯅꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯑꯅꯤ ꯍꯥꯏ ꯆꯨꯝꯗꯤ ꯆꯨꯝꯃꯤ 40 ꯌꯧꯔꯛꯄꯁꯦꯀꯣ 40 ꯌꯧꯔꯛꯄꯒꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯗꯥꯅ ꯁꯥꯈꯤꯕ ꯃꯀꯣꯛꯁꯤꯗꯤ ꯍꯥꯏꯔ ꯀꯥꯟꯅꯗꯦꯗ ꯍꯥꯏꯔꯤꯉꯩ ꯂꯣꯏꯔꯔꯣꯏ ꯋꯥꯔꯤꯁꯦ ꯗꯦꯕꯤꯗꯁꯟ ꯍꯣꯏ ꯆꯨꯝꯃꯤ ꯍꯧꯖꯤꯛꯇꯤ ꯐꯔꯛꯑꯦ ꯚꯥꯏ ꯌꯥꯝꯅ ꯑꯉꯥꯡ ꯑꯅꯤꯗꯣ ꯀꯔꯝꯕ ꯁ꯭ꯀꯨꯜꯗ ꯇꯝꯒꯦ ꯑꯣ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅ ꯀꯩꯅꯣꯗ ꯇꯝꯃꯦ ꯖꯤꯅꯥ ꯀꯥꯕꯨꯡꯉꯛꯇ ꯇꯝꯃꯦꯕꯀꯣ ꯑꯗꯨꯒ ꯏꯆꯥꯅꯨꯄꯤꯅ ꯑꯩꯈꯣꯏꯒꯤ ꯅꯣꯏ ꯃꯅꯥꯛꯀꯤ ꯀꯩꯅꯣꯗꯣ ꯃꯥꯎꯟ ꯒꯤꯔꯤꯖꯝ ꯁ꯭ꯀꯨꯜꯗꯨ ꯑꯣꯏꯅ ꯇꯝꯃꯤꯀꯣ ꯏꯇꯩꯃ ꯃꯤꯂꯤꯅ ꯕꯨꯡꯒ ꯑꯩꯒ ꯃꯄꯣꯛ ꯊꯥ ꯃꯥꯟꯅꯔꯦ ꯍꯣꯏ ꯆꯦ ꯃꯥꯟꯅꯕꯅꯤ ꯆꯦꯒꯤꯅ ꯉꯔꯥꯡ ꯑꯣꯏꯔꯦꯀꯣ ꯏꯇꯩꯃ ꯑꯩ ꯍꯌꯦꯡ ꯗꯦꯠ 5ꯗ ꯀꯦꯛ ꯀꯛꯇꯣꯔꯤ
lupa mengapi ba senuna 40 se hainai ahal singna adoni chumdi chumani 40 euro ko sa ko kanadi metric thaba ko manne 40 se metric thada ni palla chawam ne ba lan pam ne 40 se to bi jana na ina magi birthday na karam kandano ai loi khare na akal hanadi khanglam ni kaure ai kok se yadre amta hairo nang kaure ai bu kok luis to di bi ba punya na sirap ko ni do ni do kya to mujin mujil dun ji ko ta ta na re go ai sai mana wis to na ba ni ko ta ta na ba sai de ko ni na ba ai sai mana ngasi kari du bi no ngasi kari ta ro ngasi kari du bi no ko ta ta na yo mana bali ai ne ngasi kari ro ma se de la si chin na ai mo ni ma birthday or bane na kaya to nu jung kya 1000 ni ngona silver nakna bro che khoiga silva di kisham lapna de na kilometer 20 kilometer dumai le ne khoi sidagi silva se ko nirmala thangjamna anu video nungai nungai ba thangalo jengya nungai nirmala thank you so much lady celia engineer abungo do boarding da leitrabo leitre boarding da leitre abungo jum da oina leire ma metric matam ni ne ko ये खतंग ट्यूशन यूशन मम्मा सुना मबना के नुंगाई जायना एरा दाबुंग आइना काउ बना काउ बदी दाबुंग ना काउ बदी बेरा काद्रो अदोनी फुना सिनरम दो दो न्यू नि जग जरा हिल मिनी आइना बर्थडे विश तो दे सस मदुगई देना इपारम दगी पुरन तरे इमारम दगी पुरम तरे मोय मपाम दगी पुरन तरे 21 Purwan su wasa high matang is 7th May da aina mo gi chom bi dori ko bar nga tra su kang bote anung na jaw tra jaw nang gift pam da di bona gift kai oi do no ki sai sai la lai sanu na kai sonai gi manung chang bro che oi lekai ja sonai da gi 5 kilometers dumai chang e ko sarmila okram na kai ba inama gi blouse white ka मेरून गद प्राइस क्या द योनगे हाय यारोद्रो कइनो शर्मिला आइगी दुदो कइना तौबनी खोइगी ब्लाउज से लेगे की सु मतुंग इलेबको पूरा फुल वर्क तौरगनने ममन दो खरा दुम हेलेबको अदो आई नहानगी दुदी फुल वर्क तौदबनी अब दुम ngak ta kharaga adagi khudang da kharaga tanebako adududi dum 700 adumaina 800 dumaina dum yole pura ni yonbadako adumaina tawraga yole aduga full work tawraga di mumman heliko to bisanana adudi dabung han bage jengna sine white Tyson hi hello Zina Singh no ki biggest fan ni ai hai thank you so much Zina Zina se hojik se hi kya surage kram class ta mige adagi Revita na rem na yam thengna LV tharak e hai Revita akhoi pung 8 dagi tharak pani ko do 10:30 da loisalani thank you so much Revita igi LV da lapi bagi thebisna na inama ai rani wangkhai sarani nang लौगदरा कयाम लौगनी है साता साव बेमा लौदोइने ai game ta sabiro साता साव को थबिसना लौदोइने थबिसना ai ge rani border yaw do ta sabiro kan nganganu minango ko jet ke सोनिया युमनामना कैलमदगी नो नोइसे हाय सोनिया खोइसे केनोदगिने कसारदगिने सोनिया दी कागी ओइदोइनो मणिपुर गी ओइदोइरा कसार गी ओइदोइरा कदागिनो हाबिरमुको तुनिंगबनसु ज्ञान तादे nanglo ai de तुनिंगबन ज्ञान तारगरे ai ko tuningma ba nang tuning हकम सारनी हकम से बदी काय मो yum loidabagi kon thambam leite leite tawni loirabanina haurage okay nauchana ke औरो thibisna ai rani phajaba ma lauge gift pige hai
Chanuna kaiba nupa surani moirang kotpi adum inare white taga yam phajabane. Phajabane. Uima. Inare haise kainone noi gi sida hai janbado. Aduga Okay. ina Sonia bani Zumnam phajabane yam. aidi singjangmai dagine. Thank you Sonia. Ai LP de lapi bagi. Iteima Thank you so iteima much. milina kaiba. Tobisna aisu loge. Tobisna nangi customer yame ko. Nang sata sabi piba Naucha ngamroi dabani. ani dum low amata sage ngaiko amta sagi ja ngaiko Sonia Zumnam Manipur di leite sisi Manipur di leite sisi Kontho zum ningon na o hoi che dada ngasidi thoklage tamnaba good night tumnaba taurage good night che dada Good night. Good night. Jina Singh aigi sahi 35 icha nupi ama class 7 da tammi Woodland Senior Secondary School da Oh, aina Zina yam angang oina haidi nupi macha oi mare khale lai dam angang sing oi male khale ko. mai DP jo uje ka khalira Ah. ai sahi 35 loi lengani du de Akhoi na aina khara hali ko Jina nangondagi. Aigi makhani. tabisa ina magi sahi ina maga chiche oi mayam gi di Frida Hogige tabakse Frida aduga kai go. Ahan Frida hauradi. Nang dumana fi saraga nang ahan da free bithodi nangi sendong mo khangoi ko. Chiche hai bane oh chiche hai bane okay Chiche hai ba. Sonia na kari injang sage hai Ngasido kaino tawre chak tawde Sonia ngasi dine tanga hawai ga oina tawna chare. Chanuna che adwai da panek pasmina muga moirang kot pido kya pige Pasmina du dine kaino tawe ilpa sawnga pi bako aduga pasmina muga moirang kot pi pasmina muga ro du ko ne lobuda masut toron sud na tabido single da ne phane tu da ne ilpa sawnga du maina tawra lawi akhoi ko aidi inama da fi low haiba se free da oiradi kide layo hai dauba se kijai ne da abung isau lang tau male langoi da itu na lau ba lau ja sanu ai yang shot kalli to ga ai di ne ai tale ai yang shot kalli kai nu siwa ai kan duran mangang hami toi kana toi atom na atom sanu na ka ba tanna phare adone to bisana pugyang e dan ina ma oida pi babu kai ge sendong no mathau ta de toi na ka ba anu noi adom da yam lak ni lao Sonia na ka ba moi rom da su ising chau mali ko ngasi jenge chiche hoi gi imung ising thumbada yenge hauji kangtha gare bako Sonia ado amukasu baraki singdo amukasu wangkhale e bako ado khangde chauni su August tha je Assam sing chaw gi wari le bako do tambangam de amuk thumrak su khangde ise yam ki jani chanuna ga mamal se kaisu yam khena daba male Imphal ga kaisu khena daba panek ti kaisu yam sendong leite bako Imphal dagi tharak pase jinana ga ba chenu hayeng nungthinda oina LB taur bio please hoi Jina yenge ko ngamba taraga di sure tawra ke hey nungthin je ngamdau mande Jina kaigino khangbra ai ji nungthin da ne apung amagi dagi ai se kano jatoine ba makeup class le ba ko heng Sunday ni dana duduna hayeng di ne chum ai wai da hayeng di LB tawra pase ngamdau mande ai wai da su chiloi doi chapagi thong thakpa manatra sum jengu do adu try jenge ko ngamba taraga di Jina dum tharake ko ai di elu thaga da bode community da keno hana share to rakani ba nau chana ga ba ai gi di thoibisana
ꯀꯌꯥꯗ ꯄꯤꯗꯣꯏꯅꯣ ꯍꯥꯏ ꯊꯣꯏꯕꯤꯁꯅꯥ ꯑꯣ ꯏꯅꯝꯃ ꯂꯧꯖꯁꯅꯨ ꯍꯥꯏꯔꯦꯀꯣ ꯃꯇꯝ ꯈꯔꯇ ꯉꯥꯏꯔꯦ ꯗꯥꯕꯨꯡꯁꯦ ꯌꯦꯡꯁꯤꯀꯣ ꯍꯥꯏ ꯑꯗꯨꯅꯤ ꯌꯦꯡꯁꯦ ꯊꯣꯏ ꯑꯇꯣꯝꯅꯒ ꯃꯅꯤꯄꯨꯔ ꯀꯔꯝ ꯀꯥꯟ ꯂꯥꯛꯇꯣꯏꯅꯣ ꯍꯥꯏ ꯃꯅꯤꯄꯨꯔꯗ ꯂꯥꯛꯇꯣꯏꯅꯦ ꯊꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯎꯅꯁꯤꯀꯣ ꯑꯗꯣ ꯊꯣꯏꯕꯤꯁꯅꯥꯅ ꯍꯧꯖꯤꯛ ꯀꯩꯕ ꯐꯥꯎꯕꯗꯤ ꯂꯥꯛꯄꯒꯤ ꯋꯥꯔꯤꯁꯦ ꯂꯩꯇ꯭ꯔꯤ ꯂꯥꯛꯇꯤ ꯂꯥꯛꯀꯅꯤ ꯅꯧꯆꯥ ꯅꯪꯒꯤꯅ ꯐꯤ ꯑꯃꯗ 10,000 ꯂꯧꯒꯦ ꯀꯩꯅꯣ ꯈꯪꯗꯦ ꯁꯣꯅꯤꯌꯥꯅ ꯀꯩꯕ ꯆꯤꯆꯦꯅ ꯀꯩ ꯂꯝꯒꯤꯅꯣ ꯑꯗꯨꯒ ꯀꯁꯥꯔꯗꯒꯤꯔꯣ ꯍꯥꯏ ꯃꯥꯅꯦ ꯁꯣꯅꯤꯌꯥ ꯑꯩꯁꯦ ꯀꯁꯥꯔꯗꯒꯤꯅꯦ ꯀꯁꯥꯔ ꯁꯨꯅꯥꯏꯒꯤꯅꯤꯀꯣ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯑꯩꯅ ꯁ꯭ꯇꯦꯇꯁ ꯊꯝꯕ ꯐꯅꯦꯛꯇꯣ ꯐꯖꯕ꯭ꯔꯥ ꯍꯥꯏꯔꯛꯑꯣ ꯍꯣꯔꯦꯟ ꯉꯁꯤ ꯂꯧꯕꯅꯦ ꯑꯣꯀꯦ ꯍꯣꯔꯦꯟ ꯌꯦꯡꯉꯒ ꯍꯥꯏꯔꯛꯀꯦ ꯊꯣꯏꯕꯤꯁꯅꯥ ꯅꯥꯎꯆꯥꯅ ꯀꯩꯕ ꯌꯥꯏꯐꯗ ꯐꯖꯍꯜꯂꯣ ꯍꯥꯏꯕ ꯁꯣꯅꯤꯌꯥꯅ ꯀꯩꯕ ꯆꯤꯆꯦ ꯅꯣꯏꯔꯣꯝ ꯀꯩꯕ ꯅꯣꯏꯔꯣꯝꯗꯒꯤꯔꯣ ꯂꯩꯖ ꯍꯥꯏꯕꯗꯣ ꯅꯨꯄꯤ ꯁꯥꯕꯤꯗꯣ ꯍꯥꯏ ꯃꯥꯅꯦ ꯁꯣꯅꯤꯌꯥ ꯑꯩꯈꯣꯏ ꯂꯥꯏꯖꯗꯣ ꯑꯩꯈꯣꯏꯒ ꯈꯨꯟ ꯌꯥꯝ ꯂꯥꯞꯅꯗꯦꯀꯣ ꯃꯣꯏꯅ ꯁꯤꯡꯒꯤꯔꯕꯣꯟꯒꯤꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯟꯗꯝ ꯂꯩꯀꯥꯏꯒꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒ ꯂꯥꯏꯖꯒ ꯀꯩꯁꯨ ꯌꯥꯝ ꯂꯥꯞꯅꯗꯦ ꯊꯣꯏꯕꯤꯁꯅꯥꯅ ꯀꯩꯕ ꯅꯥꯎꯆꯥ ꯅꯣꯏ ꯁꯨꯝ ꯇꯧꯔꯒ ꯍꯣꯏ ꯁꯨꯝ ꯇꯧꯔꯒ ꯍꯩꯔꯒ ꯐꯖꯕ ꯍꯦꯟꯒꯠꯇꯧꯅꯦ ꯍꯥꯏꯕ ꯃꯥꯅꯦ ꯖꯤꯅꯥꯅ ꯊꯦꯡꯀ꯭ꯌꯨ ꯆꯦꯅꯨ ꯍꯥꯏ ꯋꯦꯜꯀꯝ ꯖꯤꯅꯥ ꯆꯠꯂꯛꯇꯣꯏ ꯃꯥꯜꯂꯤꯀꯣ ꯈꯔ ꯂꯩꯔꯒ ꯍꯥꯟꯅ ꯆꯠꯂꯝꯃꯦ ꯆꯅꯨ ꯑꯩꯁꯦ ꯄꯣꯠꯂꯣꯏ ꯁꯦꯠ ꯇꯧꯔꯝꯃꯦ ꯄꯣꯠꯂꯣꯏ ꯁꯦꯠꯄꯒ ꯀꯣꯟꯅꯅ ꯑꯗꯣ ꯄꯣꯠꯂꯣꯏꯁꯦ ꯁꯨꯃꯥꯏꯅ ꯇꯧꯈ꯭ꯔꯦꯕ ꯑꯩꯁꯦ ꯄꯣꯠꯂꯣꯏꯁꯦ ꯍꯧꯖꯤꯛꯀꯥꯟꯗꯤ ꯃꯑꯣꯡꯒꯤ ꯄꯣꯠꯂꯣꯏꯁꯦ ꯆꯠꯅꯔꯛꯏꯗꯅ ꯀꯣ ꯑꯗꯨꯗꯒꯤ ꯑꯩꯁꯦ ꯑꯗꯨꯝ ꯇꯟꯈ꯭ꯔꯕ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯆꯥꯎꯔꯛꯄꯒ ꯀꯔꯤꯒ ꯇꯧꯔꯒꯅꯦ ꯑꯗꯒꯤꯗꯤ ꯑꯗꯨꯝ ꯆꯤꯟꯁꯤꯜꯂꯛꯄꯗꯣ ꯌꯨꯝ ꯄꯥꯜꯂꯕꯅꯤꯅꯀꯣ ꯑꯗꯩꯗꯤ ꯑꯗꯨꯝ ꯌꯨꯝ ꯄꯥꯜꯂꯕ ꯄꯥꯜꯂꯒ ꯈꯥꯛ ꯀꯨꯏꯅ ꯍꯥꯏꯗꯤ ꯄꯣꯠꯂꯣꯏ ꯁꯦꯠꯂꯝꯃꯦꯕ ꯑꯗꯨꯒ ꯑꯗꯨꯝ ꯇꯟꯅ ꯇꯣꯛꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯃꯦꯀꯞ ꯆꯠꯂꯤꯁꯤꯅꯦ ꯀꯟꯅ ꯌꯦꯡꯒꯅꯤ ꯄꯣꯠꯂꯣꯏ ꯊꯣꯏꯅ ꯁꯦꯠꯄꯁꯨ ꯀꯩꯕ ꯆꯠꯂꯛꯄ ꯌꯥꯏ ꯑꯅꯨꯁꯦ ꯆꯍꯤ ꯀꯌꯥ ꯃꯤꯡ ꯑꯅꯨꯁꯦ ꯆꯍꯤ ꯀꯌꯥ ꯁꯨꯏꯅꯣ ꯃꯤꯡ ꯀꯧꯕꯝ ꯈꯪꯗ꯭ꯔꯦ ꯑꯗꯨꯅꯦ ꯑꯗꯨꯏꯅꯦ ꯑꯁꯦꯡꯕ ꯍꯥꯏꯕꯤꯔꯛꯑꯣ ꯃꯤꯡꯒ ꯀꯧꯔꯤꯁꯦ ꯑꯩꯅ ꯍꯥꯏ ꯊꯣꯏ ꯑꯩꯁꯦ 37 ꯀꯝꯄ꯭ꯂꯤꯠ ꯑꯣꯏꯈꯔꯦ ꯑꯩ ꯍꯧꯖꯤꯛ 38 ꯔꯟꯅꯤꯡ ꯆꯠꯂꯤꯀꯣ ꯑꯩꯒꯤ ꯑꯦꯖꯁꯦ ꯆꯍꯤꯁꯦ ꯑꯗꯣ ꯀꯅꯥꯅ ꯍꯟꯕꯅꯣ ꯑꯁꯪꯕ ꯀꯥꯟꯗ ꯇꯧꯕꯤꯔꯛꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯅꯨꯡꯁꯤꯅꯅ ꯁꯔꯃꯤꯂꯥ ꯀꯩꯅꯥꯏꯗꯤ ꯅꯣꯏ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯒꯤꯀꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯏꯆꯦꯁꯤꯡ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝꯅ ꯑꯩꯈꯣꯏꯕꯨ ꯅꯨꯡꯁꯤꯕꯤꯕꯒꯤꯅꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯂꯩꯕ ꯉꯝꯃꯤꯁꯦꯀꯣ ꯋꯥꯏꯇꯤꯗꯒ ꯑꯩꯈꯣꯏꯅ ꯇꯨꯡ ꯀꯣꯏꯅ ꯂꯩꯕ ꯉꯝꯃꯛꯏꯁꯦ ꯅꯨꯡꯁꯤꯗꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩꯁꯨ ꯁꯥꯡꯅꯒ ꯂꯩꯕ ꯉꯝꯗꯣꯏ ꯅꯠꯇꯦꯕ ꯏꯅꯝꯃꯅ ꯃꯦꯀꯞ ꯍꯩꯔꯒ ꯑꯩꯁꯨ ꯐ꯭ꯔꯤꯗ ꯀꯦꯕꯤꯗꯣꯏ ꯀꯦꯗꯣꯏꯅꯤ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯀꯦꯗꯣꯏꯅꯦ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯂꯥꯛꯇ ꯂꯥꯛꯑꯣ ꯁ꯭ꯋꯤꯇꯤ ꯑꯩꯕꯝꯅ ꯍꯥꯏ ꯏꯅꯝꯃ ꯍꯦꯜꯂꯣ ꯁ꯭ꯋꯤꯇꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯆꯅꯨꯅ ꯀꯩꯕ ꯆꯦ ꯏꯅꯦꯝꯕꯣꯛꯇꯣ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛꯁꯦ ꯂꯩꯔꯤꯀꯣ ꯃꯥ ꯂꯥꯛꯀꯅꯤꯕ ꯑꯗꯣ ꯈꯔꯅꯤꯒꯤ ꯑꯥꯗ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯗꯣ ꯃꯅꯤꯄꯨꯔꯗ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯏꯅꯥꯎꯅꯨꯄꯥ ꯑꯇꯣꯝꯕꯒꯤ ꯌꯨꯝꯗ ꯑꯥꯗ ꯑꯃꯨꯛ ꯈꯔꯅꯤ ꯂꯩꯔꯤꯕ ꯑꯗꯣ ꯑꯥꯗ ꯈꯔꯅꯤ ꯂꯩꯔꯒ ꯑꯃꯨꯛ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯅꯤ ꯃꯆꯥ ꯑꯅꯤ ꯑꯍꯨꯝ ꯁꯨꯕꯅꯤꯅ ꯏꯅꯝꯃ ꯀꯧꯔꯒꯦ ꯏꯅꯝꯃꯅ ꯍꯜꯂꯦ ꯍꯜꯂꯦ ꯑꯩꯅ ꯑꯅꯨ ꯀꯥꯏꯅ ꯀꯧꯔꯤꯁꯦ ꯑꯉꯥꯡ ꯃꯥꯟꯕꯗꯨꯗ ꯑꯩ ꯑꯉꯥꯡꯗꯤ ꯃꯥꯟꯕꯅꯦ ꯑꯩ ꯃꯤ ꯍꯥꯏ ꯑꯩꯁꯦ ꯑꯉꯥꯡ ꯃꯥꯜꯂꯦꯅ ꯀꯣ ꯑꯗꯣ ꯑꯩ ꯆꯍꯤ ꯅꯥꯎꯆꯥꯅ ꯀꯩꯕ ꯀ꯭ꯌꯨ ꯀꯣꯏꯕ ꯆꯠꯄꯗꯤ ꯀꯁꯥꯔ ꯇꯥꯟꯅ ꯆꯠꯂꯒ
ꯅꯥꯎꯆꯥ ꯊꯣꯏꯕꯤꯁꯅꯥ ꯅꯪ ꯂꯥꯛꯂꯛꯇꯅ ꯇꯣꯛ ꯃꯤꯅꯤꯠ ꯀꯌꯥꯅꯣ ꯋꯥꯠꯂꯤꯒꯦ ꯃꯤꯅꯤꯠ ꯀꯩꯅꯣ ꯋꯥꯠꯂꯤ ꯃꯤꯅꯤꯠ 5ꯃꯨꯛꯇ ꯉꯥꯏꯈ꯭ꯔꯦ ꯊꯣꯏꯕꯤꯁꯅꯥ ꯏꯅꯝꯃ ꯃꯦꯀꯞ ꯇꯝꯕꯁꯦ ꯆꯠꯅꯤꯡꯉꯦ ꯑꯩꯁꯨ ꯁ꯭ꯋꯥꯏꯗꯗꯣ ꯌꯥꯗꯦ ꯕꯦꯠ ꯑꯃꯅ ꯌꯥꯗꯦ ꯁ꯭ꯋꯤꯇꯤꯅ ꯋꯥꯔꯗ ꯃꯅꯤ ꯂꯣꯏꯕ ꯅꯥꯏꯗꯦ ꯇꯧꯔꯤꯁꯦ ꯑꯗꯨꯅꯤ ꯁ꯭ꯋꯤꯇꯤ ꯃꯅꯤꯄꯨꯔꯒꯤ ꯈꯪꯕꯤꯒꯗꯕ ꯁꯔꯀꯥꯔꯗꯨꯅ ꯈꯪꯕꯤꯗꯅ ꯇꯧꯏꯅꯤꯀꯣ ꯃꯣꯏꯅ ꯂꯣꯏꯁꯟꯒꯦꯗꯤ ꯅꯍꯥꯟꯅ ꯂꯣꯏꯁꯟꯕ ꯌꯥꯔꯕꯅꯤ ꯃꯣꯏꯅ ꯁꯥꯟꯅꯅ ꯂꯩꯔꯦ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯖꯥꯁꯤꯡꯗ ꯃꯣꯏꯅ प्रजासिंहनि ꯂꯝ ꯍꯦꯟꯕꯗꯣ ꯍꯦꯟꯖꯜꯂꯤꯅꯦꯕꯀꯣ ꯇꯧꯒꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯅꯍꯥꯟꯅ ꯂꯣꯏꯁꯟꯒꯦ ꯌꯥꯏ ꯀꯩꯅꯣ ꯂꯣꯏꯁꯟꯒꯦꯅ ꯍꯥꯟꯅ ꯅꯣꯡꯃꯗ ꯅꯤꯅꯤꯗ 5ꯅꯤꯗ ꯂꯣꯏꯁꯟꯒꯦ ꯍꯥꯏꯕ ꯍꯧꯒꯠꯂꯛꯄꯗꯁꯨ ꯌꯥꯏꯑꯕ ꯂꯣꯏꯁꯟꯕ ꯌꯥꯏꯕ ꯑꯗꯣ ꯃꯣꯏꯅ ꯂꯣꯏꯁꯜꯂꯣꯏ ꯍꯥꯟꯅ ꯂꯣꯏꯁꯟꯗꯕꯅꯦꯕ ꯑꯁꯤꯗꯤ ꯁꯔꯃꯤꯜ ꯃꯌꯦꯛꯁꯦꯡꯅ ꯁꯨꯝ ꯇꯥꯕ ꯁꯔꯃꯥꯏ ꯀꯩꯅꯣꯗꯅꯦ ꯁꯥꯃꯨꯁꯪꯗ ꯅꯥꯎꯔꯦꯝꯊꯣꯡ ꯕꯁ ꯂꯩꯕꯗꯣ ꯀꯣꯔꯁ ꯊꯤꯌꯦꯇꯔ ꯂꯩꯕꯗꯣ ꯅꯪ ꯅꯨꯃꯤꯠ 19 ꯂꯩꯕꯗꯣ ꯀꯣꯔꯁ ꯌꯦꯡꯍꯧꯗ꯭ꯔꯦ ꯑꯩꯈꯣꯏ ꯗ꯭ꯔꯃꯥ ꯇꯧꯐꯝꯗꯣ ꯑꯣ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯩꯌꯦ ꯃꯐꯝ ꯑꯗꯣ ꯅꯛꯑꯦ ꯑꯗꯩ ꯁꯣꯅꯤꯌꯥ ꯖꯨꯅꯥꯝꯅ ꯑꯗꯨ ꯀꯥꯏ ꯆꯠꯈ꯭ꯔꯦ ꯃꯊꯛꯇ ꯆꯤꯡꯊꯔꯛꯑꯣꯕ ꯃꯊꯛꯇ ꯈꯔ ꯆꯤꯡꯊꯔꯛꯑꯣ ꯑꯥ ꯅꯥꯎꯆꯥ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯈꯪꯗꯤ ꯈꯪꯗꯅ ꯀꯣ ꯍꯥꯏ ꯖꯤꯅꯥꯅ ꯏꯕꯥꯏꯁꯦ ꯍꯅꯨꯕꯤ ꯁꯥꯕ ꯌꯥꯝꯅ ꯄꯛꯆꯩꯕꯣ ꯍꯥꯏ ꯄꯛꯄꯅꯦ ꯁꯣꯅꯤꯌꯥꯅ ꯏꯆꯦ ꯑꯗꯨꯗꯤ ꯅꯣꯏ ꯅꯣꯏ ꯑꯅꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯅꯅ ꯂꯩꯌꯦ ꯍꯥꯏ ꯍꯣꯏ ꯍꯣꯏ ꯅꯨꯡꯁꯤꯅꯅ ꯂꯩꯔꯤꯅꯦ ꯊꯣꯏꯅ ꯀꯩꯕ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯈꯨꯆꯝꯁꯦ ꯂꯥꯛꯑꯗꯤ ꯁꯣꯏꯗꯅ ꯊꯦꯡꯅꯁꯤꯀꯣ ꯍꯥꯏ ꯊꯦꯡꯅꯁꯤ ꯊꯣꯏ ꯊꯦꯡꯅꯁꯤꯀꯣ ꯁꯣꯅꯤꯌꯥꯅ ꯀꯩꯕ ꯆꯦꯆꯦ ꯑꯥ ꯃꯈꯥꯗ ꯆꯠꯈ꯭ꯔꯕꯣ ꯑꯥ ꯃꯥꯡꯈ꯭ꯔꯕꯣ ꯆꯤꯆꯦ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯁꯤꯁꯦ ꯄꯥꯏꯔꯦ ꯅꯠꯇ꯭ꯔꯥ ꯎꯝ ꯁꯣꯅꯤꯌꯥꯅ ꯆꯤꯆꯦ ꯑꯩ ꯊꯣꯛꯂꯒꯦ ꯍꯌꯦꯡ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯍꯥꯏ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯍꯌꯦꯡ ꯉꯝꯃꯒꯗꯤ ꯊꯥꯔꯛꯀꯦ ꯀꯣ ꯔꯤꯄꯥꯅ ꯃꯔꯥꯏꯕꯛꯅ ꯍꯥꯏ ꯏꯆꯦ ꯍꯥꯏ ꯍꯦꯜꯂꯣ ꯔꯤꯄꯥ ꯊꯣꯏꯕꯤꯁꯅꯥꯅ ꯏꯅꯝꯃꯁꯦ ꯑꯩꯒꯤ ꯃꯒꯨꯟ ꯈꯪꯕꯅꯤꯅ ꯂꯥꯛꯂꯛꯂꯅꯤ ꯍꯥꯏꯁꯤꯗꯤ ꯀꯁꯥꯔ ꯄꯥꯈꯪꯅ ꯀꯩꯕ ꯍꯟꯗꯛꯇꯤ ꯏꯇꯩꯃ ꯚꯤꯗꯤꯑꯣ ꯌꯦꯡꯕ ꯁꯪꯗ꯭ꯔꯦ ꯈꯔ ꯆꯤꯜꯂꯦ ꯅꯅꯥꯎꯁꯦ ꯑꯗꯨꯅꯦ ꯊꯣꯏꯕ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯁꯦ ꯅꯪ ꯍꯟꯗꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯝꯇ ꯌꯦꯡꯗ꯭ꯔꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯑꯩꯉꯣꯟꯗ ꯅꯨꯡꯉꯥꯏꯇꯕꯒ ꯂꯩꯕ꯭ꯔꯥ ꯈꯪꯗꯦ ꯍꯥꯏꯅ ꯉꯁꯥꯏꯗꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯇꯥꯍꯧꯗ꯭ꯔꯕꯗꯤ ꯁꯣꯅꯤꯌꯥꯅ ꯀꯩꯕ ꯆꯤꯆꯦ ꯑꯩ ꯏꯁꯄꯦꯟꯗ ꯂꯩꯌꯦꯕ ꯂꯩꯌꯦ ꯃꯦꯗꯤꯀꯦꯜ ꯆꯤꯆꯦ ꯏꯁꯄꯦꯟꯗ ꯂꯩ ꯇꯝꯕꯅꯦ ꯃꯦꯗꯤꯀꯦꯜ ꯑꯩ ꯇꯝꯕꯅꯦ ꯗ꯭ꯌꯨꯇꯤ ꯆꯠꯂꯨꯈꯤꯒꯦ ꯆꯠꯂꯨꯈꯤꯒꯦ ꯑꯣꯀꯦ ꯁꯣꯅꯤꯌꯥ ꯕꯕꯥꯏ ꯐꯖꯅ ꯂꯩꯌꯨꯀꯣ ꯃꯄꯥꯟꯗ ꯂꯩꯕꯅꯤꯅ ꯌꯥꯝ ꯆꯦꯛꯁꯟꯅ ꯂꯩꯌꯨꯀꯣ ꯕꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝ ꯊꯦꯡꯀ꯭ꯌꯨ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯂꯥꯛꯄꯤꯔꯝꯕꯒꯤ ꯊꯦꯡꯀ꯭ꯌꯨ ꯁꯣ ꯃꯆ ꯑꯣꯔꯤꯌꯦꯟꯇꯦꯁꯟꯅ ꯀꯩꯕ ꯑꯩꯉꯣꯟꯗ ꯃꯣꯗꯦꯔꯦꯇꯔ ꯊꯝꯃꯨꯅ ꯍꯥꯏ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯄ꯭ꯂꯁ ꯑꯩꯉꯣꯟꯗ ꯃꯣꯗꯦꯔꯦꯇꯔ ꯄꯤꯌꯣꯅ ꯍꯥꯏ ꯀꯅꯥꯅꯣ ꯄꯤꯌꯨ ꯁꯨꯝ ꯁ꯭ꯋꯤꯇꯤ ꯁ꯭ꯋꯤꯇꯤ ꯑꯍꯩꯕ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯏꯅꯝꯃ ꯉꯁꯤꯗꯤ ꯍꯥꯏ ꯉꯁꯤꯗꯤ ꯇꯟ ꯑꯣꯏꯅ ꯆꯥꯔꯦ ꯁ꯭ꯋꯤꯇꯤ ꯆꯅꯨ ꯅꯆꯦ ꯆꯦꯆꯦ ꯑꯩꯁꯨ ꯃꯅꯤꯄꯨꯔꯗ ꯀꯩ ꯍꯥꯏꯕ ꯊꯝꯃꯒꯦ ꯈꯪꯗꯕ꯭ꯔꯥ ꯁꯨꯝ ꯑꯁꯥꯝꯗꯗꯤ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯆꯦꯛꯀꯣꯟꯗꯗꯤ ꯀꯁꯥꯔꯒꯤ ꯃꯤ ꯌꯥꯝ ꯍꯤꯡꯒꯣꯜ ꯂꯩꯔꯒ ꯂꯩ ꯆꯤꯆꯦ ꯏꯆꯦ ꯁꯨ ꯃꯅꯤꯄꯨꯔꯗ ꯆꯅꯨ ꯅꯪꯅ ꯍꯥꯏꯁꯦ ꯀꯩ ꯍꯥꯏꯅꯣ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯦ ꯂꯩꯒꯦꯒ ꯗꯤꯄꯥꯅ ꯈꯪꯗꯕ꯭ꯔꯥ ꯏꯆꯦꯒ ꯏꯇꯩꯒ ꯆꯥꯛ ꯆꯥꯔꯕꯣ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯍꯥꯏꯔꯤꯄꯥ ꯀꯩꯅꯣ ꯇꯧꯔꯦ ꯆꯥꯔꯦ ꯑꯩꯈꯣꯏ ꯉꯁꯤ ꯇꯟ ꯑꯣꯏꯅ ꯇꯧꯔꯒ ꯆꯥꯔꯦꯀꯣ ꯊꯣꯏꯕꯤꯁꯅꯥꯅ ꯂꯥꯁ ꯑꯣꯏꯅ ꯏꯁꯩ ꯁꯛꯎ ꯑꯅꯤꯃꯛ ꯏꯁꯩꯒ ꯁꯛꯅꯤꯡꯗ꯭ꯔꯦ ꯏꯕꯦꯝꯃ ꯇꯨꯝꯅꯤꯡꯕꯅ ꯑꯩ ꯒ꯭ꯌꯥꯟ ꯑꯃ ꯇꯨꯝꯂꯒꯦ ꯇꯥꯔꯦ ꯍꯥꯏꯔꯒ ꯔꯣꯕꯤꯟꯅ ꯅꯈꯣꯏꯗꯤ ꯑꯣ ꯁꯨꯛꯌꯥ ꯅꯨꯡꯉꯥꯏꯔꯤꯕꯣ ꯍꯥꯏ ꯌꯥꯗꯦ ꯅꯨꯡꯉꯥꯏꯔꯤꯌꯦ ꯔꯣꯕꯤꯟ ꯅꯨꯡꯉꯥꯏꯔꯤꯌꯦ ꯅꯪꯗꯤ ꯅꯨꯡꯉꯥꯏꯔꯤꯕꯣ ꯇꯨꯝꯂꯒꯦ ꯀꯃꯥꯏꯅ ꯍꯥꯏꯔꯁꯨ ꯇꯧꯔꯤꯒꯦ ꯅꯣꯏꯅ ꯇꯨꯝꯕ ꯄꯤꯗꯔꯦ ꯀꯌꯥꯗ ꯇꯨꯝꯅꯤꯡ ꯍꯣ ꯀꯌꯥꯗ ꯃꯌꯥꯝ ꯇꯨꯝꯅꯤꯡꯅ ꯑꯩꯒꯤ ꯂꯩꯔꯤ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦꯀꯣ ꯉꯁꯤꯁꯦ 1:30 ꯇꯥꯔꯦꯀꯣ 1:30 ꯍꯥꯏꯗꯤ ꯄꯨꯡ 1 ꯃꯈꯥꯏ ꯑꯣꯏꯔꯦꯀꯣ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯔꯛꯏꯁꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯑꯦꯜꯕꯤꯁꯦ ꯂꯣꯏꯁꯤꯜꯂꯒꯦ
ꯃꯌꯥꯝ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯥꯏꯕꯤꯔꯝꯃꯣ ꯑꯗꯨꯒ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤ ꯑꯦꯜꯕꯤꯁꯦ ꯁꯤꯇꯤꯅ ꯏꯅꯝꯃ ꯑꯩꯈꯣꯏꯒꯤ ꯃꯨꯛꯕꯥꯡꯗꯣ ꯄꯣꯁ ꯇꯥꯏ ꯑꯍꯥꯟꯕꯒꯤ ꯃꯨꯛꯕꯥꯡꯗꯣ ꯄꯣꯁ ꯇꯥꯏꯌꯦ ꯍꯣꯏ ꯍꯥꯏꯔꯣ ꯇꯣꯝꯆꯅ 이분기 ꯇꯟꯗ 이놈의 ꯌꯥꯝ ꯆꯠꯅꯤꯡꯉꯦ 이분기 ꯇꯟꯗꯣ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯍꯥꯏ ꯊꯣꯏꯅ 이놈아 어이게 아하비 하면 아하비 묵방도 포스트 타이에 ꯑꯍꯥꯕꯤ ꯍꯥꯏꯔꯣ 아하비 하면 ꯑꯍꯥꯕꯤ ꯍꯥꯏ ꯃꯥꯜꯂꯦꯀꯣ ꯇꯥꯕꯅꯦ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯣꯡ ꯇꯨꯝꯃꯔꯣꯏ ꯃꯔꯛꯇꯀꯣ ꯅꯣꯡ ꯃꯔꯛꯇ ꯀꯣꯏꯆꯦꯟꯒ ꯆꯦꯜꯂꯒ 이제 ꯕꯦꯂꯤꯅ ꯒꯨꯗ ꯅꯥꯏꯠ ꯆꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯑꯣꯏꯔꯁꯤ ꯇꯨꯝꯅꯤꯡꯕꯅꯁꯨ ꯂꯣꯏꯔꯦ ꯃꯌꯥꯝꯁꯨ ꯄꯣꯊꯥꯔꯣꯀꯣ ꯑꯗꯣ ꯃꯊꯪꯒꯤ ꯑꯦꯜꯕꯤꯗ ꯑꯃꯨꯛ ꯃꯌꯥꯝ ꯂꯥꯛꯄꯤꯌꯨꯀꯣ ꯁꯣꯏꯗꯅ ꯂꯥꯛꯄꯤꯌꯨ ꯃꯌꯥꯝ ꯂꯥꯛꯇ꯭ꯔꯒꯗꯤ ꯑꯩꯅ ꯑꯦꯜꯕꯤ ꯇꯧꯕꯒꯤ ꯀꯩꯁꯨꯝ ꯀꯥꯟꯅꯔꯣꯏꯕ ꯆꯅꯨ ꯃꯪ ꯐꯔꯁꯤ ꯃꯪꯗ ꯄꯩꯁꯥ ꯄꯥꯏꯔꯁꯨ ꯀꯥꯟꯅꯗꯦ ꯇꯥꯏꯕꯪꯗ ꯑꯣꯏꯅ ꯄꯥꯏꯖꯒꯦ ꯑꯗꯨꯅ ꯃꯪꯗ ꯐꯨꯅꯔꯁꯨ ꯍꯩꯃꯥ ꯇꯥꯏꯕꯪꯗꯗꯤ ꯏꯁꯩꯕꯨ ꯃꯈꯗꯥꯡ ꯀꯩꯕ ꯑꯣꯟꯉꯩ ꯁꯛꯑꯦꯅꯦ ꯌꯥꯔꯦ ꯌꯥꯔꯦ ꯒꯨꯗ ꯅꯥꯏꯠ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯍꯥꯏꯅ ꯍꯥꯏꯔꯦ ꯕꯥꯏ ꯁ꯭ꯋꯤꯠ ꯗ꯭ꯔꯤꯝꯁ ꯃꯌꯥꯝ ꯃꯊꯪ ꯉꯥꯡꯉꯣꯂ ꯁꯛꯑꯦꯕ ꯃꯌꯥꯝ ꯕꯥꯏ ꯇꯥꯇꯥ ꯒꯨꯗ ꯅꯥꯏꯠ ꯂꯣꯏꯁꯤꯜꯂꯁꯤꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯅꯥꯎꯆꯥ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯍꯧꯕꯗꯒꯤꯅ ꯂꯣꯏꯕ ꯐꯥꯎꯕ ꯅꯆꯦꯒꯤ ꯑꯦꯜꯕꯤꯗ ꯌꯥꯎꯕꯤꯕꯒꯤꯗꯃꯛꯇ ꯅꯥꯎꯆꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯊꯣꯏꯕꯤꯁꯅꯥ ꯊꯦꯡꯛ ꯌꯨ ꯁꯣ ꯃꯆ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯜꯂꯔ ꯅꯪ ꯀꯥꯏ ꯆꯦꯜꯂꯒꯦꯅꯦ ꯃꯥꯅꯒ ꯆꯦꯜꯂꯤꯅꯦ Good night, sweet dream. ꯂꯣꯡꯉꯥꯒꯂꯨ ꯀꯩ ꯖꯥꯠꯀꯤ ꯃꯤꯅꯣ ꯁꯤꯕꯣ Good night, good night, hey, ꯑꯩ ꯃꯃꯤꯡ